Yingbiriba tabiriba pumnamakpu ahanbamaktada Library of Manipurna khurumjari. Lengsinbiduna leire akoigi virtual set sida aigi yamna nuksijarabi ima mayamna ming oina oza sarojna lini khomdram haina mingaubiba ima busu ahanbamaktada khurumjari. Aihang asu tinbiriba ahalamansing lai guru jonsing isasing inausing ipuasing isusing punamaku kumam taralo najaraga kuramjari kononjari bhakti kachari. Koina ngasigi Saturday India time da Saturday gide ayung antani timing si kitang koina mok onthok chabani imagi site da sound gi problem khara leibana aduna ai imada sinajage yengbiriba pumna magna ayung anta oibiraga su amtang share tawbiyu offline da tabiraga su amtang share tawbiyu ngasigi program asi yamna nungaiba anauba larik ama pabagi hudokbagi numitni aduna aisi technically amtang check tawjage aduga share tawjage adu aina tawringai sida imana kamain tawbiri habida ko mayam tang pawdambi punamaku amukasu hana kuramjaraba matungsida ngasigi yamna ngallaba pungjasida aikoina show si aikoigi live show nungthingi pung 6 ta haujagadawbasi ayuki pung 5 makhaidagi aidi ready da tawjare kariginoina haibada yekhachari sigi maramdi aikhoibu konbiriba ai isana lejariba kwakathen thiam lekai sibu konbiriba nongada laren pakhangba amadi ibema ibema laisna anigi harau kano aikoigi thoram haraubagi thoram chatharakpase ngasiga numit 5 ni sure 8 ni haraugadabani aduna maram oidana aikoigi nungthingi matamdadi haraubagi yamna noisy sound aibadi kanna aigedi hek thangnaba oibana ahoba makhonduna recording si yararoi haidana aina chanupiga lai harauba hek hobadagi aina khanajai ado khoigisu yam aruba laini aduna maram oidana aikoigi show-si aikoigi ayuk sidadi ngasai pung 3 dagi aikoigi kano yakairol pena sakhraba matung sidadi gap si khara leiba hajaba tare yamna pin drop silent ta ada masida oina tawrasi bema haidana aina kano tawai chanupiga tanajapadagi aikoigi show-si huji ayuk nganta saisida tawjabani punamaku mohna khuiramjari ai pau atay pijaba ngamdragasu Rajkumari dadi aina noine sidadi aina message amasu thajakibani asumai tawdana tawre dana adu loina baktadi hainingi adu aina huji anganba punja sida miyam rafamda hangatse maina akoina lamna leibanina akoi lekaigi lai harawi tabasida yamna yengningba ma poi ayumanta da pena khongi ka haina tabasida ado nongmadi soidana yauba phanghanbinaba nizari aduna akoigi ayunganta sida akoi nesi su yengbiri zik Nirmala Rajkumari ahalluk Imphal East tagi yahong nganba akoigi nesini huzik 5 India time da huzik 5:44 am tare aigidi pung 9 ga khara hele aisu aigi nasidi kangchoi jage na kangchoi thagat lamaga gas tapna leithara kanda I somna kanda lakse bani adudi imada sinajarage ngasigi program si kari tawbigani habadi imana tang introduce tawbiraga makhata na chathabina ba imada sinajari aihangna aikoigi miyamgi mot su logjaba aihakisu ojaba hajaba tare Hijam Guno na ibiramba novel amadi lanthokchakre laman aduga wari machadana aikoigi sarkargi chakari si lanthokchakre aina US ta ichanupigi manakta leiringaida ngaktani adubu kuina amu atay pairuraga COVID kaga laktana live show kaga tawrakpa matungsida lairik sigi sikhaktada changba yadabanina atop aikoigi lai oikraba
ꯃꯍꯥꯀꯕꯤ ꯑꯉꯥꯍꯜꯒꯤ ꯑꯗꯒꯤ ꯅꯨꯄꯤꯒꯤ ꯑꯏꯕꯤ ꯑꯍꯨꯝ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯊꯣꯏꯕꯤ ꯑꯃꯗꯤ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤ ꯄꯨꯝꯅꯃꯛ ꯃꯊꯪ ꯃꯊꯪ ꯆꯠꯊꯖꯔꯛꯑꯕ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯒꯨꯅꯨꯒꯤ ꯃꯥꯒꯤ ꯅꯣꯕꯦꯜ ꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅꯁꯨ ꯄꯥꯝꯅꯕꯤꯕ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕꯤꯔꯛꯄ ꯑꯩꯈꯣꯏ ꯇꯥꯗ ꯍꯥꯏꯕ ꯅꯣꯕꯦꯜꯁꯤ ꯉꯁꯤ ꯄꯥꯏꯖꯒꯦ ꯍꯥꯏꯗꯅ ꯑꯩꯍꯥꯛ ꯅꯍꯥꯟ ꯑꯩꯒꯤ ꯏꯆꯥ ꯗꯤꯅꯦꯁ ꯄꯥꯕꯨꯡꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗꯒꯤ ꯑꯩꯈꯣꯏ ꯇꯥꯗ ꯁꯤ ꯂꯧꯖꯔꯨꯔꯦ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯕꯤꯔꯛꯏ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯀꯨꯏꯅ ꯃꯁꯤ ꯌꯩꯊꯣꯛꯄꯁꯨ ꯄꯥꯝꯖꯗ꯭ꯔꯗꯅ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩ ꯂꯥꯟꯊꯣꯛꯆꯔꯒꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯒꯨꯅꯣꯒꯤ ꯄꯥꯕꯨꯡꯒꯤ ꯕꯥꯏꯑꯣꯗꯥꯇꯥꯗꯤ ꯏꯆꯥ ꯅꯨꯄꯤꯅ ꯃꯣꯅꯤꯀꯥꯅ ꯍꯣꯔꯦꯟ ꯃꯥꯒꯤ ꯏꯪꯂꯤꯁꯀꯤ ꯑꯅꯨꯕꯥꯗꯇꯗꯤ ꯌꯥꯝ ꯐꯖꯅ ꯌꯥꯎꯔꯝꯃꯤ ꯍꯥꯏ ꯑꯩꯒꯤꯁꯤꯗꯗꯤ ꯃꯔꯝꯗ ꯀꯩꯝꯇ ꯏꯔꯝꯗ꯭ꯔꯕ ꯃꯔꯝꯗꯒꯤ ꯏꯆꯥꯅꯨꯄꯤꯅ ꯑꯁꯣꯝꯗꯒꯤ ꯄꯥꯊꯣꯛꯄꯤꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯇꯥꯗꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯈꯛꯀꯤ ꯋꯥꯔꯤꯅꯤ ꯄꯣꯛꯃꯤꯟꯅꯕ ꯃꯃꯥꯅ ꯃꯄꯥꯅ ꯉꯟꯅ ꯅꯥꯌꯣꯛ ꯅꯥꯎꯀꯣꯟꯕꯤꯗ꯭ꯔꯕ ꯃꯕꯣꯛꯅ ꯃꯃꯥ ꯄꯣꯛꯄ ꯃꯕꯣꯛꯅꯤ ꯑꯗꯨꯅ ꯅꯥꯎꯀꯣꯟꯕꯤꯗꯅ ꯂꯩꯔꯛꯄ ꯌꯥꯝ ꯅꯨꯡꯁꯤꯕ ꯂꯥꯏꯔꯕ ꯏꯃꯨꯡꯗꯨꯗ ꯀꯔꯝꯍꯥꯏꯅ ꯃꯣꯏ ꯁꯔꯚꯥꯏꯚ ꯇꯧꯏ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯤꯅꯤ ꯃꯍꯥꯛꯅ ꯀꯩꯅꯣ ꯏꯕꯤꯔꯝꯃꯤꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯥꯁꯇ ꯍꯥꯏꯗꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯃꯄꯥꯕꯨꯡꯒꯤ ꯃꯌꯨꯝꯒ ꯈꯪꯉꯛꯀꯗꯧꯕ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯒꯁꯨ ꯍꯪꯅꯤꯡꯉꯥই ꯃꯐꯝ ꯂꯩꯇꯕ ꯍꯪꯕꯗꯁꯨ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯨ ꯃꯣꯏꯅ ꯉꯝꯗꯕ ꯑꯉꯥꯡꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯛꯄꯗ ꯑꯔꯨꯕ ꯋꯥ ꯑꯣꯏꯔꯒꯗꯤ ꯀꯅꯥꯅ ꯇꯥꯛꯄꯤꯔꯛꯀꯗꯒꯦ ꯑꯗꯩ ꯃꯕꯣꯛꯅꯁꯨ ꯂꯣꯠꯇꯅ ꯑꯗꯨꯝ ꯊꯝꯕꯤꯕ ꯑꯁꯨꯝꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯋꯥꯔꯤꯁꯦ ꯄꯥꯕꯨꯡꯅ ꯏꯗꯨꯅ ꯊꯝꯕꯤꯔꯝꯕꯁꯦ ꯑꯩꯍꯥꯛ ꯄꯥꯊꯣꯛꯄ ꯍꯧꯖꯔꯒꯦ ꯃꯍꯥꯛꯅ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯍꯥꯏꯗꯅ ꯑꯍꯥꯟꯕ ꯐꯣꯡꯕꯁꯤ 1963ꯗ ꯐꯣꯡꯕꯅꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯑꯩꯈꯣꯏ ꯇꯥꯗꯁꯦ ꯑꯅꯤꯁꯨꯕ ꯐꯣꯡꯕꯁꯤꯅ 1981ꯗ ꯑꯍꯨꯝꯁꯨꯕ ꯐꯣꯡꯕꯁꯤꯅ 1997ꯗ ꯃꯔꯤꯁꯨꯕ ꯐꯣꯡꯕꯁꯦ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯐꯣꯡꯉꯤ ꯗꯤꯅꯦꯁꯣꯔꯅ 2011ꯗ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯃꯔꯝꯗꯗꯤ ꯀꯩꯅꯣ ꯂꯣꯏꯔꯛꯄꯗ ꯈꯪꯕꯤꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇꯥꯗ ꯒꯤꯁꯤ ꯑꯣꯃꯤꯠ ꯇꯧꯏ ꯑꯁꯤ ꯄꯥꯖꯕ ꯍꯧꯖꯔꯛꯑꯒꯦ ꯏꯃꯥꯟꯅꯕ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯕꯁꯤꯡꯅ ꯑꯩꯕꯨ ꯂꯧꯔꯤꯈꯥꯡ ꯍꯥꯏꯅ ꯍꯦꯛ ꯂꯛꯅꯔꯝꯃꯤ ꯂꯛꯅꯕ ꯍꯥꯏꯗꯤ ꯃꯥꯅ ꯁꯥꯎꯕ ꯑꯗꯨꯒ ꯌꯦꯡꯅꯤꯡꯗꯅ ꯂꯧꯔꯤꯈꯥꯡ ꯍꯥꯏꯕꯗꯤ ꯂꯧꯔꯤꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯂꯧꯔꯤ ꯍꯥꯏꯗꯤ ꯀꯩꯅೋ ꯂꯧꯁꯦ ꯊꯥꯕꯒꯤꯗ ꯄꯜꯂꯤ ꯃꯆꯥ ꯑꯃꯃꯝ ꯀꯣꯏꯅ ꯊꯝꯕꯗꯣ ꯐꯩꯗꯣꯝꯒꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯧꯔꯤꯑꯅ ꯀꯧꯏ ꯂꯧꯔꯤꯗꯨꯗ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯠꯄ ꯃꯇꯝꯗ ꯃꯥꯗꯤ ꯂꯧ ꯍꯧꯗꯕꯅꯤꯅ ꯃꯗꯩꯗꯨꯗ ꯑꯩꯈꯣꯏꯅ ꯈꯣꯡꯅ ꯆꯠꯄ ꯀꯩꯗꯧꯕ ꯂꯧꯕꯨꯛ ꯃꯅꯨꯡꯗ ꯆꯪꯕꯁꯦ ꯑꯗꯨꯃꯥꯏꯅ ꯆꯪꯉꯤ ꯑꯗꯨꯒꯨꯝꯕ ꯂꯧꯔꯤꯈꯥꯡ ꯍꯥꯏꯗꯤ ꯃꯗꯨꯒꯤꯗꯨꯗ ꯑꯉꯥꯡꯁꯦ ꯁꯨꯝꯃꯛꯄ ꯑꯗꯩ ꯍꯤꯞꯍꯟꯕ ꯀꯅꯥꯝ ꯂꯧꯕꯤꯉꯥꯏ ꯂꯩꯇꯦ ꯃꯃꯥꯅꯁꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯕ ꯑꯩꯗꯤ ꯉꯟꯇꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯦ ꯄꯣꯛꯑꯒ ꯑꯗꯩꯗꯨꯗ ꯃꯌꯥꯝꯕꯒ ꯑꯗꯨꯒ ꯃꯕꯣꯛꯀ ꯂꯧꯒꯤ ꯊꯕꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝꯅꯤꯅ ꯃꯗꯩꯗꯨꯗ ꯑꯉꯥꯡꯁꯤꯁꯨ ꯄꯨꯔꯀꯥꯟꯗ ꯂꯧꯕꯤꯉꯥꯏ ꯂꯩꯇꯕꯅꯤꯅ ꯂꯧꯔꯤꯗꯨꯗ ꯁꯨꯝꯕꯗꯣ ꯑꯗ ꯂꯧꯔꯤ ꯁꯨꯝꯕꯗ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯨꯝꯖꯕꯗꯣ ꯑꯗꯩꯗꯨꯗ ꯂꯧꯔꯤꯗꯨꯗ ꯁꯨꯝꯃꯦꯅ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯂꯧꯔꯤꯈꯥꯡ ꯍꯥꯏꯅ ꯍꯥꯏꯕ ꯂꯣꯟꯁꯦ ꯁꯤꯖꯤꯟꯅꯔꯝꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯍꯦꯛ ꯂꯛꯅꯔꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯈꯣꯏ ꯏꯕꯣꯡꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯂꯛꯅꯕꯒꯤ ꯐꯨꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯥꯟꯅꯩ ꯑꯩꯁꯨ ꯑꯁꯨꯝꯅ ꯀꯧꯕ ꯃꯤꯡꯒꯧ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯄꯣꯛꯂꯝꯃꯤ ꯏꯕꯣꯡꯅ ꯑꯩꯒꯤ ꯊꯥꯡꯉꯩ ꯁꯦꯡꯕ ꯃꯤꯡꯗꯤ ꯅꯤꯡꯊꯦꯝ ꯀꯧꯏ ꯍꯥꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ
ꯅꯤꯡꯊꯦꯝ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯀꯧꯔꯝꯃꯤ ꯑꯩꯈꯣꯏ ꯇꯥꯗꯅꯗꯤ ꯇꯣꯝꯕ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕꯗꯁꯨ ꯀꯧꯔꯝꯃꯤ ꯑꯩꯈꯣꯏ ꯇꯥꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯅꯤ ꯁꯟꯖꯦꯟ ꯁꯉꯥꯡ ꯉꯝꯂꯛꯄ ꯑꯗꯨꯋꯥꯏꯗꯒꯤꯅꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃꯒ ꯑꯩꯒ ꯏꯕꯣꯛꯀ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯔꯤꯅꯤ ꯋꯥꯔꯤꯁꯤꯅ ꯂꯥꯛꯇꯣꯔꯤꯁꯦ ꯃꯥꯒꯤ ꯃꯌꯥꯝꯕꯅꯦ ꯑꯗꯨꯒ ꯃꯈꯣꯏ ꯃꯕꯣꯛꯅꯦ ꯃꯈꯣꯏ ꯑꯍꯨꯝꯇꯪ ꯍꯤꯡꯅꯅꯕꯒꯤ ꯄꯨꯟꯁꯤꯗ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯄꯗꯣ ꯑꯍꯥꯟꯕꯒꯤ ꯆꯦꯞꯇꯔ ꯑꯣꯏꯅ ꯈꯥꯏꯗꯣꯛꯆꯗ꯭ꯔꯦ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯅ ꯑꯗꯨꯃꯛ ꯑꯩ ꯇꯥꯡꯀꯛ ꯅꯥꯏꯅ ꯑꯩ ꯑꯗꯨꯝ ꯄꯥꯊꯖꯔꯛꯀꯦ ꯇꯥꯗꯒ ꯑꯩꯒꯅ ꯈꯪꯂꯛꯄꯗ ꯏꯕꯦꯟꯕꯣꯛꯀꯤ ꯆꯩꯁꯨ ꯄꯥꯏꯗ꯭ꯔꯕꯗꯤ ꯆꯠꯄ ꯋꯥꯔꯝꯂꯦ ꯌꯥꯝ ꯑꯍꯟ ꯑꯣꯏꯔꯕ ꯈꯨꯂꯣꯟ ꯂꯩꯔꯣꯟꯅꯕꯗ ꯏꯃꯥꯟꯅꯕꯒ ꯇꯤꯟꯅ ꯇꯣꯠꯅꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯕꯒꯤ ꯍꯔꯥꯎ ꯃꯍꯥꯎ ꯀꯔꯝ ꯇꯧꯔꯤꯒꯗꯒꯦ ꯈꯪꯂꯝꯗꯦ ꯑꯩꯗꯤ ꯀꯩꯅꯣꯅꯤ ꯃꯍꯥꯎ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯁꯥꯟꯅꯗꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯗ ꯁꯨം ꯂꯩꯃꯤꯟꯅꯖꯕ ꯑꯗꯨꯅꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯗ ꯈꯨꯟꯒꯤ ꯈꯨꯟꯖꯥꯕꯨꯡꯗ ꯇꯥꯗꯒ ꯑꯩꯒ ꯈꯨꯟꯒꯤ ꯁꯟ ꯄꯨꯗꯨꯅ ꯁꯟ ꯁꯦꯟꯕ ꯆꯠꯂꯝꯃꯤ ꯑꯗꯨꯗꯤ ꯈꯨꯟꯁꯤꯗ ꯁꯟ ꯂꯧ ꯎꯔꯕꯅꯤꯅ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯟꯁꯦ ꯂꯩꯔꯝꯃꯤ ꯍꯥꯏꯗꯤ ꯏꯝꯐꯥꯜ ꯂꯋꯥꯏꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯏꯝꯐꯥꯜꯗꯁꯨ ꯑꯗꯨꯝ ꯁꯟꯁꯦ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯩ ꯏꯁꯥꯃꯛꯀꯤꯁꯨ ꯁꯪꯒꯣꯟ ꯑꯃ ꯑꯩꯈꯣꯏ ꯗꯧꯗꯧ ꯍꯣꯏꯒꯤ ꯃꯗꯩꯗꯨꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯁꯟ ꯁꯦꯟꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯝꯕ ꯃꯇꯝꯗꯨꯗ ꯁꯟ ꯁꯦꯟꯕꯁꯤ ꯑꯌꯨꯛꯀꯤ ꯁꯪꯒꯣꯝ ꯁꯨꯝꯕ ꯂꯣꯏꯔꯛꯄꯒꯤ ꯄꯨꯡ 9:30 ꯃꯥꯄꯟ ꯑꯗꯨꯋꯥꯏꯗ ꯁꯟ ꯁꯦꯟꯕ ꯅꯨꯄꯥꯁꯤꯅ ꯁꯟꯁꯤ ꯍꯣꯏꯔ ꯆꯠꯈꯤꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯁꯟ ꯀꯥꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯍꯣꯏꯔꯒ ꯄꯨꯈꯠꯂꯛꯀꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯁꯟ ꯁꯦꯟꯕ ꯃꯤ ꯑꯉꯥꯡ ꯑꯣꯏꯔꯣ ꯑꯍꯟ ꯑꯣꯏꯔꯣ ꯑꯗꯨꯗꯤ ꯁꯟꯖꯥꯕꯨꯡꯗꯨꯗ ꯑꯗꯨꯃꯛ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯦꯟꯕ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯅꯤ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯅꯤꯁꯤꯕꯨꯁꯨ ꯑꯉꯥꯡ ꯑꯅꯤꯁꯦ ꯁꯟꯖꯦꯟ ꯁꯉꯥꯡ ꯉꯝꯃꯛꯄ ꯍꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯤꯅ ꯂꯩꯃꯥꯡ ꯐꯝꯕꯗꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯦꯗꯣꯂꯦꯁꯦꯟꯁ ꯑꯗꯨꯒ ꯀꯩꯅꯣ ꯏꯟꯐꯦꯟꯁꯤ ꯆꯥꯏꯜꯍꯨꯗ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯟꯖꯦꯟ ꯁꯉꯥꯡ ꯉꯝꯃꯕ ꯍꯥꯏꯅ ꯃꯣꯏꯅ ꯄꯥꯔꯇꯤꯀꯨꯂꯔ ꯍꯥꯏꯔꯛꯏꯁꯦ ꯃꯇꯝꯗꯨꯗ ꯁꯟ ꯁꯦꯟꯕꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯊꯧ ꯑꯣꯏꯔꯝꯕ ꯑꯗꯨꯅꯤ ꯏꯕꯣꯛꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯇꯣꯟ ꯑꯃꯗ ꯆꯥꯛꯀ ꯏꯟꯖꯥꯡꯒ ꯉꯥꯔꯧ ꯉꯥꯈꯥꯡ ꯉꯥꯆꯤꯡ ꯑꯔꯧꯕ ꯈꯔꯒ ꯁꯦꯒꯥꯏꯔꯒ ꯈꯨꯗꯩ ꯃꯆꯥ ꯑꯃꯗ ꯌꯣꯝꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏ ꯇꯥꯗꯗ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯍꯦꯛ ꯄꯤ ꯑꯩꯗꯤ ꯃꯕꯥꯅꯤꯅ ꯆꯠꯄ ꯈꯔ ꯉꯝꯃꯛꯄꯒꯤ ꯋꯥꯔꯤꯅꯤ ꯄꯤꯛꯏꯉꯩ ꯃꯇꯝꯗꯨꯅꯤ ꯉꯁꯥꯏꯒꯤ ꯂꯧꯔꯤꯗ ꯁꯨꯝꯕꯒꯤ ꯋꯥꯔꯤꯗꯨꯅ ꯃꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯆꯥꯎꯈꯠꯂꯛꯄꯗ ꯃꯕꯣꯛꯁꯤꯅ ꯁꯟ ꯁꯦꯟꯕ ꯆꯠꯄꯗ ꯌꯥꯎꯗꯕ ꯑꯗꯨ ꯃꯣꯏ ꯑꯅꯤꯅ ꯁꯦꯟꯕꯗ ꯆꯥꯅꯕ ꯄꯤꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅꯗꯤ ꯇꯥꯕꯗ ꯅꯣꯛꯅꯤꯡꯉꯕ ꯋꯥꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯇꯤꯐꯤꯟ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯆꯌꯣꯝꯁꯦ ꯇꯤꯐꯤꯟ ꯍꯥꯏꯅ ꯑꯣꯟꯊꯣꯛꯈ꯭ರೆ ꯑꯗꯣ ꯇꯤꯐꯤꯟ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯆꯥꯛ ꯈꯖꯤꯡ ꯀꯔꯤ ꯀꯔꯥꯗꯣ ꯆꯤꯟꯖꯥꯛ ꯇꯣꯡꯉꯥꯜꯂꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤꯗ ꯑꯗꯨꯝ ꯍꯥꯞꯅꯔꯕꯁꯤꯅꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯆꯤꯡꯒꯤ ꯆꯤꯡꯗꯣꯟ ꯊꯛꯇ ꯀꯣꯔꯧꯍꯟꯕꯅ ꯊꯥꯝꯂꯛꯄ ꯀꯣꯔꯧꯍꯟꯕ ꯅꯨꯃꯤꯠꯁꯦ ꯂꯤꯔꯤ ꯍꯨꯝꯕ ꯃꯥꯂꯪꯕꯅ ꯇꯞꯅ ꯈꯣꯡꯗꯣꯏ ꯍꯨꯜꯂꯛꯄꯗ ꯁꯟꯒꯤ ꯁꯂꯨꯛ ꯃꯥꯡꯗ ꯇꯥꯗꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯌꯨꯝꯂꯣꯝꯗ ꯍꯦꯛ ꯍꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯍꯥꯛ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯂꯩꯕ ꯉꯝꯂꯝꯗꯦ ꯑꯉꯥꯡꯅꯤꯅ ꯌꯥꯝ ꯂꯥꯝꯕꯗꯣ ꯊꯨꯅ ꯂꯥꯝꯕꯗꯣ ꯃꯔꯝꯗꯤ ꯏꯕꯣꯛꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯅꯤ ꯄꯤꯕ ꯆꯌꯣꯝꯗꯣ ꯁꯟꯖꯥꯕꯨꯡ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩꯗ ꯇꯥꯗꯒ ꯑꯩꯒꯅ ꯁꯤꯠꯅ ꯍꯦꯛ ꯆꯥꯊꯣꯛꯏ ꯍꯥꯏꯗꯤ ꯁꯟꯖꯥꯕꯨꯡꯗ ꯆꯥꯎꯅ ꯄꯤꯕꯗꯣ ꯌꯧꯗ꯭ꯔꯤꯉꯩ ꯆꯥꯊꯣꯛꯏ ꯍꯥꯏꯔꯤꯕ ꯀꯣꯔꯧꯍꯟꯕꯅ ꯀꯣꯛꯊꯛꯇ ꯂꯣꯝꯂꯛꯄꯗ ꯁꯅꯥꯎ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯈꯣꯡꯕꯥꯟꯗ ꯑꯩꯈꯣই ꯑꯅꯤꯅ ꯏꯁꯤꯡ ꯊꯛꯃꯤꯟꯅꯩ ꯃꯇꯝꯗꯨꯗ ꯏꯁꯤꯡꯒꯁꯦ ꯄꯨꯈ꯭ꯔꯤꯗꯒꯤ ꯈꯨꯠꯅ ꯆꯣꯛꯑꯒ ꯊꯛꯄ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯊꯛꯂꯛꯏ ꯅꯣꯡꯃꯒꯤ ꯑꯁꯨꯝꯅ ꯁꯟꯖꯦꯟꯕ ꯆꯠꯄꯗ ꯁꯅꯥꯎ ꯃꯆꯥꯁꯤꯡꯅ ꯃꯕꯨꯛ ꯂꯥꯝꯂꯛꯄ ꯃꯇꯝꯗ ꯃꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯧ ꯄꯣꯡꯅ ꯃꯈꯌꯥꯠ ꯑꯅꯤꯃꯛꯇ ꯈꯣꯝꯂꯥꯡꯒꯤ ꯃꯔꯤꯛ ꯁꯤꯟꯊꯅ ꯃꯊ꯭ꯋꯥꯏ ꯄꯦꯟꯅ ꯊꯛꯄ ꯇꯥꯗꯒ ꯑꯩꯒ ꯏꯇꯠ ꯇꯠꯇꯅ ꯌꯦꯡꯃꯤꯟꯅꯩ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯖꯥꯏ ꯍꯔꯥꯎꯏ ꯆꯥꯅꯤꯡꯕꯗꯣ ꯐꯥꯎꯔꯛꯄꯗꯣ ꯑꯗꯨꯒ ꯇꯤꯟ ꯌꯣꯠꯂꯤ ꯇꯥꯗꯒ ꯑꯩꯒ ꯃꯔꯛꯇ ꯍꯦꯛ ꯌꯦꯡꯅꯩ ꯈꯣꯡꯐꯝ ꯑꯃꯗ ꯁꯅꯥꯎ ꯑꯃ ꯃꯈꯣꯝ ꯊꯛꯄ ꯃꯈꯩ ꯊꯛꯂꯒ ꯃꯄꯤꯅ ꯀꯥꯎꯊꯣꯛꯇꯨꯅ ꯇꯉꯛ ꯌꯦꯡꯅ ꯂꯦꯞꯂꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯅꯥꯎ ꯑꯗꯨꯒꯤ ꯃꯈꯌꯥꯠꯇꯒꯤ ꯄꯥꯊꯕ ꯈꯣꯝꯂꯥꯡ ꯃꯔꯤꯛꯁꯤꯡ ꯑꯗꯣ ꯌꯦꯠ ꯑꯣꯏꯅ ꯂꯦꯛꯏ ꯑꯁꯨꯝꯅ ꯁꯅꯥꯎ ꯑꯅꯤ ꯑꯍꯨꯝꯒꯤ ꯃꯈꯌꯥꯠꯇꯒꯤ ꯄꯥꯊꯕ ꯁꯪꯒꯣꯝ ꯊꯛꯂꯒ ꯑꯔꯥꯝ ꯈꯧꯔꯥꯡꯕ
ꯀꯣꯛꯃꯤꯟꯅꯩ ꯌꯥꯝ ꯅꯨꯡꯁꯤꯒꯗꯕ ꯂꯥꯏꯐꯅꯤ ꯅꯣꯡꯃꯗꯤ ꯑꯩꯍꯥꯛ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯂꯩꯐꯝ ꯈꯪꯂꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯥꯗꯗꯗꯤ ꯍꯥꯏꯗꯣꯛꯇꯦ ꯑꯩꯒꯤ ꯃꯥꯏꯗ ꯀꯔꯤ ꯐꯤꯕꯝ ꯀꯥꯏꯕꯅꯣ ꯈꯪꯗꯦ ꯇꯥꯗꯅ ꯍꯪꯂꯝꯃꯤ ꯅꯍꯥꯛ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕ꯭ꯔꯥ ꯂꯥꯝꯃꯦ ꯑꯗꯨꯗꯤ ꯁꯟꯕꯤ ꯑꯁꯤꯒꯤ ꯃꯈꯣꯝ ꯁꯨꯝꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯡꯈꯣꯛꯂꯥ ꯑꯄꯥꯛꯄ ꯑꯃ ꯍꯦꯛꯂꯨꯔꯒ ꯁꯟꯕꯤ ꯑꯉꯥꯡꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯟꯕꯤꯗꯨꯅ ꯌꯥꯔꯝꯗꯦ ꯃꯥꯗ ꯅꯠꯇꯦ ꯁꯟꯕꯤ ꯑꯃꯠꯇꯁꯨ ꯌꯥꯕꯤꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯊꯠꯄꯗꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯂꯨꯛ ꯃꯔꯛꯇ ꯆꯪꯉꯨꯕꯗ ꯁꯟꯕꯤ ꯑꯃꯨꯕꯤ ꯃꯄꯤ ꯑꯃꯅ ꯃꯆꯥꯗ ꯃꯈꯣꯝ ꯊꯛꯂꯝꯕ ꯊꯦꯡꯅꯔꯝꯃꯤ ꯇꯥꯗꯅ ꯆꯪꯁꯤꯟꯗꯨꯅ ꯈꯣꯝꯖꯤꯟ ꯅꯥꯝꯃꯗꯒꯤ ꯁꯪꯒꯣꯝ ꯁꯨꯝꯃꯨꯏ ꯕꯦꯔꯥ ꯇꯧꯗꯦ ꯑꯩꯅ ꯄꯥꯡꯈꯣꯛꯂꯥꯗꯨꯅ ꯁꯪꯒꯣꯝꯗꯨ ꯌꯥꯔꯝꯃꯤ ꯈꯨꯖꯣꯛ ꯑꯃꯔꯣꯝ ꯁꯨꯝꯂꯒ ꯇꯥꯗꯅ ꯑꯩꯕꯨ ꯊꯛꯎ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ ꯃꯌꯥꯝꯕꯅ ꯃꯅꯥꯎꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯁꯟꯕꯤ ꯑꯃꯨꯕꯤ ꯑꯗꯨꯒꯤ ꯁꯪꯒꯣꯝ ꯏꯇꯠ ꯇꯠꯇꯅ ꯁꯨꯝꯗꯨꯅ ꯍꯦꯛ ꯊꯛꯂꯝꯃꯤ 12ꯔꯣꯝ ꯁꯨꯔꯒꯗꯤ ꯁꯟꯕꯤ ꯑꯗꯨꯒꯤ ꯃꯆꯥꯗꯨ ꯌꯥꯎꯔꯛꯄ ꯎꯈꯤꯗ꯭ꯔꯦ ꯑꯩꯅ ꯇꯥꯗꯗ ꯍꯪꯕꯗ ꯁꯤꯕꯤꯈ꯭ꯔ ꯃꯥꯜꯂꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯇꯥꯔꯝꯃꯤ ꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯟꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯄꯨꯡꯐꯝ ꯃꯇꯝꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯁꯟꯕꯤ ꯃꯁꯥꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯍꯦꯛ ꯂꯥꯛꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯂꯩ ꯑꯩꯈꯣꯏꯅ ꯃꯊꯥꯗ ꯅꯥꯟꯕꯤ ꯃꯍꯧꯁꯥꯗꯧꯅ ꯇꯥꯗꯅ ꯅꯣꯡꯃꯗꯤ ꯃꯈꯣꯝ ꯁꯨꯝꯃꯨꯏ ꯃꯍꯧꯁꯥꯗꯧꯅ ꯁꯪꯒꯣꯝ ꯑꯗꯨꯝ ꯊꯣꯛꯂꯝꯃꯤ ꯄꯥꯡꯈꯣꯛꯂꯥꯗ ꯁꯨꯝꯗꯣꯛꯂꯕ ꯁꯪꯒꯣꯝ ꯑꯗꯨ ꯑꯩꯍꯥꯛ ꯊꯛꯅꯤꯡꯉꯨꯗꯦ ꯈꯧꯔꯥꯡ ꯃꯩꯆꯥꯛꯇꯤ ꯀꯣꯛꯄ ꯅꯠꯇꯦ ꯑꯩꯅ ꯆꯪꯕꯗ ꯁꯅꯥꯎ ꯃꯆꯥ ꯑꯃꯅ ꯁꯟꯕꯤ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯃꯈꯣꯝ ꯊꯛꯀꯗꯕꯒꯤ ꯂꯥꯛꯅꯕ ꯁꯟꯕꯤ ꯑꯃ ꯐꯥꯎꯕꯅ ꯄꯤꯊꯛꯄꯤꯗꯕ ꯎꯔꯨꯔꯦ ꯁꯅꯥꯎ ꯑꯗꯨ ꯄꯣꯔꯛꯇꯨꯅ ꯃꯆꯥ ꯂꯩꯈꯤꯗ꯭ꯔꯕ ꯁꯟꯕꯤ ꯑꯗꯨꯗ ꯊꯥꯖꯤꯜꯂꯝꯃꯤ ꯍꯔꯥꯎ ꯃꯥꯒꯤ ꯃꯈꯣꯝ ꯄꯤꯊꯛꯄꯤ ꯃꯗꯨ ꯎꯔꯒ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯝꯃꯤ ꯇꯥꯗꯅ ꯁꯅꯥꯎ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯂꯕꯗ ꯑꯩꯅ ꯏꯕꯦꯟꯄꯣꯛꯇ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯍꯪꯅꯤꯡꯂꯝꯃꯤ ꯍꯪꯕꯗꯤ ꯏꯉꯝ ꯉꯝꯗꯦ ꯅꯣꯡꯃ ꯍꯪꯒꯦ ꯉꯝꯗꯦ ꯍꯌꯦꯡ ꯍꯪꯒꯦ ꯌꯩꯊꯣꯛꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯑꯕꯣꯛꯇꯤ ꯌꯥꯝꯅ ꯀꯞꯀꯜꯂꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒꯁꯨ ꯈꯥꯝꯕ ꯂꯥꯛꯄ ꯌꯥꯗꯕ ꯃꯈꯩ ꯀꯞꯄꯤ ꯀꯅꯥꯒꯨꯝꯕ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥꯁꯤꯡ ꯄꯥꯈꯪꯁꯤꯡ ꯎꯔꯒꯁꯨ ꯃꯄꯤ ꯍꯦꯛꯇ ꯆꯤꯟꯊꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯞꯀꯜꯂꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒ ꯇꯥꯗꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯌꯣꯜ ꯑꯄꯤ ꯈꯨꯗꯤꯡ ꯍꯦꯛ ꯀꯞꯄꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯇꯥꯗꯗ ꯑꯃꯨꯛ ꯍꯪꯁꯤꯔ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯩꯒꯨꯝꯕꯅꯤ ꯈꯪꯂꯝꯂꯣꯏ ꯅꯨꯡꯗꯥꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯕꯣꯛ ꯌꯥꯝꯅ ꯍꯔꯥꯎ ꯎꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯍꯤꯟꯖꯥꯡꯁꯨ ꯌꯥꯝꯅ ꯍꯥꯎꯅ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯡꯂꯝꯃꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯕꯣꯛꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯇꯨꯝꯈꯤꯅꯨ ꯏꯕꯦꯟꯅ ꯆꯥꯛ ꯂꯣꯏꯔꯒꯅꯤ ꯇꯥꯗꯅ ꯍꯪꯉꯤ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯉꯟꯅ ꯉꯁꯤꯗꯤ ꯏꯕꯦꯟꯅ ꯆꯠꯊꯣꯛꯂꯨꯕꯕꯨ ꯑꯣꯏꯖ ꯑꯣꯏꯊꯛ ꯈꯔ ꯐꯪꯂꯛꯏ ꯀꯔꯤꯅꯣ ꯑꯣꯏꯖ ꯑꯣꯏꯊꯛ ꯍꯥꯏꯕꯗꯤ ꯏꯕꯦꯟꯅ ꯑꯁꯥꯏꯗꯣ ꯏꯟꯁꯥꯡ ꯀꯦꯡꯉꯣꯏ ꯈꯔ ꯊꯤꯔꯨꯏꯌꯦ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯝꯃꯤ ꯌꯣꯜꯂꯨꯕꯕꯨ ꯐꯅ ꯌꯥꯝꯅ ꯁꯤꯠꯂꯛꯏ ꯑꯁꯤꯠꯄ ꯃꯈꯩ ꯏꯁꯨ ꯑꯅꯤꯒꯤ ꯉꯥ ꯂꯩꯔꯛꯂꯕꯅꯤ ꯑꯕꯣꯛꯅ ꯉꯥ ꯍꯦꯛ ꯄꯜꯂꯛꯄꯗ ꯈꯖꯥꯏ ꯍꯔꯥꯎꯔꯝꯃꯤ ꯑꯩꯅ ꯍꯪꯂꯝꯃꯤ ꯀꯔꯤ ꯉꯥꯅꯣ ꯑꯕꯣꯛ ꯈꯖꯥꯏ ꯍꯔꯥꯎꯕꯁꯤ ꯌꯥꯝ ꯆꯥꯅꯤꯡꯕꯅ ꯐꯥꯎꯔꯛꯄ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯒꯤ ꯏꯊꯤꯟ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯉꯥꯃꯨꯅꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯉꯥꯃꯨꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯃꯈꯜ ꯌꯥꯝ ꯈꯥꯏꯗꯣꯛꯏꯀꯣ ꯃꯩꯇꯩ ꯉꯥꯃꯨ ꯕꯣꯒ꯭ꯔꯥ ꯑꯗꯨ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯃꯤꯡ ꯃꯊꯥ ꯃꯁꯛ ꯃꯆꯨ ꯑꯣꯟꯅꯅ ꯑꯩꯈꯣꯏꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯗꯁꯨ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯉꯥꯃꯨ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕꯁꯨ ꯑꯣꯏꯕ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯁꯤꯒꯨꯝꯕ ꯉꯥꯃꯨꯅꯤ ꯃꯩꯇꯩ ꯉꯥꯃꯨ ꯍꯥꯏꯁꯤꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯋꯥ ꯑꯃ ꯍꯪꯒꯦ ꯀꯔꯤꯅꯣꯅꯦ ꯏꯁꯨꯅ ꯍꯪꯒꯦ ꯍꯥꯏꯔꯤꯕꯕꯣ ꯑꯩꯈꯣꯏꯒꯤ ꯁꯂꯨꯛꯇ ꯁꯟꯕꯤ ꯃꯄꯤ ꯑꯃꯒ ꯁꯅꯥꯎ ꯑꯃꯒ ꯌꯥꯎꯋꯦ ꯉꯁꯤ 10ꯅꯤꯃꯨꯛ ꯁꯨꯔꯦ ꯁꯅꯥꯎꯗꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯇꯥꯗꯅ ꯁꯤꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯁꯤꯈ꯭ꯔꯕꯔꯥ ꯏꯕꯦꯝꯕꯣꯛꯅ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯩꯊꯣꯛꯂꯝꯃꯤ ꯄꯥꯛ ꯍꯦꯛ ꯈꯨꯝꯂꯝꯗꯦ ꯑꯩꯅ ꯌꯥꯝꯅ ꯏꯈꯧ ꯂꯥꯡꯅ ꯌꯦꯡꯕꯗꯨ ꯎꯔꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯒꯤ ꯅꯃꯥ ꯁꯤꯈ꯭ꯔꯦ ꯏꯕꯦꯟꯅ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯣꯛꯂꯤꯕꯁꯤꯅꯤ
ꯄꯥꯎꯈꯨꯝ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯑꯩꯒꯤ ꯏꯃꯥ ꯑꯗꯨ ꯀꯔꯝ ꯇꯧꯔꯝꯒꯗꯒꯦ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯑꯩꯒꯤ ꯈꯪꯅꯤꯡꯕꯗꯣ ꯉꯥꯏꯉꯝꯈꯤꯗꯦ꯫ ꯑꯩꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ, ꯑꯩꯈꯣꯏ ꯏꯃꯥꯗꯨ ꯃꯁꯛ ꯐꯖꯕ꯭ꯔꯥ? ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯤꯡꯊꯦꯝ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯕꯒꯦ ꯃꯕꯣꯛ? ꯃꯤꯒꯤ ꯃꯃꯥꯗꯧꯅ ꯇꯧꯔꯝꯒꯗ꯭ꯔꯥ ꯈꯪꯅꯤꯡꯕ꯫ ꯏꯅꯦ ꯌꯥꯏꯃ ꯍꯣꯏ, ꯃꯩꯅꯣ ꯃꯃꯥ ꯍꯣꯏꯗꯧꯅ ꯇꯧꯕ꯭ꯔꯥ? ꯈꯨꯜ ꯑꯁꯤꯗ ꯅꯃꯥꯒꯨꯝꯕꯤ ꯅꯨꯄꯤ ꯌꯥꯎꯗꯦ ꯃꯁꯛ ꯐꯖꯕꯗ ꯃꯇꯧ ꯂꯩꯕꯗ꯫ ꯀꯩꯗꯧꯗꯨꯅ ꯁꯤꯈ꯭ꯔꯤꯕꯅꯣ? ꯂꯥꯏꯒꯤ ꯅꯣꯡꯗꯝꯅꯤ, ꯑꯗꯨ ꯈꯪꯂꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯑꯩ ꯃꯈꯥ ꯇꯥꯅ ꯍꯪꯕ ꯉꯝꯂꯝꯗꯦ꯫ ꯏꯕꯣꯛꯅ ꯃꯈꯥ ꯇꯥꯊꯔꯝꯃꯤ, ꯏꯕꯦꯟꯅ ꯍꯥꯟꯅ ꯁꯤꯒꯗꯧꯕꯅꯤ, ꯑꯗꯨꯕꯨ ꯅꯃꯥꯅ ꯍꯥꯟꯈ꯭ꯔꯦ꯫ ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯗꯕꯅꯦ꯫ ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯔꯤꯕ ꯅꯪꯅ ꯅꯃꯥꯅ ꯁꯤꯈꯤꯕꯒꯤ ꯋꯥ ꯉꯥꯡꯂꯒ ꯈꯪꯂꯒ ꯀꯔꯤ ꯇꯧꯒꯗꯒꯦꯅꯦ ꯏꯕꯨꯡꯉꯣ? ꯍꯥꯏꯔꯝꯂꯒ ꯃꯕꯣꯛꯇꯣ ꯃꯃꯥꯏ ꯃꯥꯏꯊꯣꯡ ꯂꯨꯞꯊꯗꯨꯅ ꯃꯥꯒꯤ ꯃꯍꯧꯁꯥꯒꯤ ꯀꯞꯀꯟꯕꯒꯤ ꯍꯧꯅꯕꯤ ꯍꯤꯛ ꯍꯤꯛ ꯀꯞꯂꯝꯃꯤ꯫ ꯃꯍꯧꯁꯥꯁꯨ ꯏꯕꯣꯛꯅ ꯀꯞꯄ ꯐꯅ ꯌꯥꯝꯅ ꯊꯦꯡꯅꯈ꯭ꯔꯦ, ꯐꯅ ꯌꯥꯝꯅ ꯎꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯞꯄ ꯑꯗꯨꯒ ꯃꯥꯟꯅꯔꯝꯗꯦ꯫ ꯅꯤꯇꯤꯒꯤꯗꯤ ꯉꯥꯏꯍꯥꯛ ꯀꯞꯂꯕꯁꯨ ꯃꯄꯤ ꯏꯔꯥ ꯍꯧꯔꯒ ꯀꯪꯂꯕꯤ ꯃꯥꯏꯊꯣꯡ ꯊꯥꯡꯒꯠꯇꯨꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯂꯒ ꯃꯅꯣꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯊꯥꯡꯒꯠꯂꯛꯈꯤꯗꯦ꯫ ꯄꯤꯛꯂꯕ ꯊꯥꯎꯃꯩꯒꯤ ꯃꯉꯥꯜ ꯑꯗꯨꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯃꯃꯥꯏ ꯃꯥꯏꯊꯣꯡꯗꯣ ꯃꯥꯂꯦꯝ ꯂꯩꯗ ꯂꯨꯞꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯀꯞꯂꯤ ꯍꯥꯏꯕꯕꯨ ꯍꯤꯛ ꯍꯤꯛ ꯇꯧꯔꯤꯕ ꯑꯗꯨꯗ ꯈꯪꯅꯤꯡꯉꯥꯏ ꯑꯃ ꯂꯩꯔꯝꯗꯦ꯫ ꯍꯤꯛ ꯍꯤꯛ ꯀꯞꯂꯤꯕꯗꯨ ꯅꯠꯇꯅ꯫ ꯊꯧꯗꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯕ ꯑꯋꯥꯕ ꯑꯃꯅ ꯀꯨꯞꯈꯤꯕꯒꯨꯝ ꯃꯍꯧꯁꯥꯒꯨꯝꯅ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯞꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯩꯍꯥꯛꯁꯨ ꯀꯞꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯥꯎꯈꯤꯕ ꯅꯧꯈꯤꯕ ꯄꯨꯛꯅꯤꯡ ꯑꯗꯨꯒꯨꯝ ꯑꯗꯨꯛ ꯅꯧꯔꯛꯀꯅꯤ ꯊꯥꯖꯗꯦ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯇꯨꯃꯤꯟꯅ ꯐꯝꯂꯤꯕ ꯏꯌꯥꯝꯕꯁꯨ ꯑꯩꯍꯥꯛꯀꯨꯝꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗꯅ ꯀꯔꯤ ꯍꯥꯏꯅ ꯐꯥꯎꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯤ ꯈꯪꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯀꯌꯥ ꯌꯥꯝꯅ ꯀꯨꯏꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯐꯝꯅꯔꯝꯕꯒꯦ ꯍꯥꯏꯕ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ, ꯀꯔꯤꯒꯤ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯁꯤꯈ꯭ꯔꯤꯕꯅꯣ ꯑꯕꯣ? ꯁꯤꯈꯤꯔꯣꯏ ꯍꯥꯏꯕ ꯌꯥꯗꯕꯔꯅꯦ? ꯑꯕꯣꯛꯅ ꯈꯨꯝꯂꯝꯃꯤ, ꯑꯗꯨ ꯌꯥꯔꯕꯗꯕꯨ ꯅꯃꯥꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯔꯤꯒꯤ ꯆꯠꯈꯤꯒꯗꯒꯦꯅꯦ ꯅꯤꯡꯊꯦꯝ? ꯑꯗꯨꯗꯤ ꯑꯕꯣꯛ ꯀꯔꯝ ꯇꯧꯅ ꯁꯤꯈ꯭ꯔꯤꯕꯅꯣ? ꯑꯕꯣꯛꯅ ꯈꯨꯝꯂꯝꯃꯤ, ꯃꯁꯥ ꯉꯝꯂꯛꯇꯗꯨꯅ꯫ ꯀꯔꯤꯒꯤ ꯉꯝꯂꯛꯇ꯭ꯔꯤꯕꯅꯣ? ꯏꯕꯦꯟꯒꯤ ꯏꯕꯨꯡꯉꯣ, ꯏꯕꯦꯟꯅ ꯀꯔꯤ ꯍꯥꯏꯅ ꯅꯪꯕꯨ ꯈꯪꯍꯜꯂꯁꯤꯒꯦ? ꯍꯧꯖꯤꯛ ꯃꯗꯨ ꯈꯪꯕ ꯉꯝꯈꯤꯔꯣꯏ꯫ ꯃꯇꯝ ꯆꯥꯔꯛꯂꯕ ꯀꯥꯟꯗ ꯏꯕꯦꯟ ꯇꯥꯛꯀꯦ꯫ ꯅꯃꯥ ꯑꯗꯣ ꯅꯈꯣꯏꯕꯨ ꯂꯨꯅ ꯇꯧꯏ꯫ ꯑꯁꯤꯕ ꯍꯥꯏꯕꯗꯨꯗꯤ ꯃꯆꯥ ꯂꯩꯔꯤ ꯈꯥꯛꯄ ꯅꯠꯇꯦꯗꯣ ꯅꯤꯡꯊꯦꯝ꯫ ꯏꯕꯦꯟꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯒ ꯁꯤꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯅꯔꯨꯕ ꯌꯥꯎꯗꯅ ꯇꯥꯗꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯕꯣꯛꯄꯨ ꯀꯣꯜꯂꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛ ꯁꯤꯈꯤꯅꯨ ꯑꯕꯣꯛ꯫ ꯅꯍꯥꯛ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯏꯕꯣꯛꯅ ꯃꯥꯒꯤ ꯀꯪꯂꯕ ꯃꯈꯨꯠ ꯑꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛꯄꯨ ꯌꯦꯠꯀ ꯑꯣꯏꯒ ꯀꯣꯜꯂꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗ ꯄꯤꯒꯤ ꯆꯗꯨꯝ ꯆꯤꯡꯊꯅ ꯑꯩꯕꯨ ꯑꯃꯨꯛ ꯇꯥꯗꯗ ꯑꯃꯨꯛ ꯆꯤꯡꯅ ꯌꯦꯡꯂꯝꯃꯤ꯫ ꯌꯦꯡꯂꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯍꯦꯛ ꯍꯦꯛ ꯆꯨꯞꯂꯝꯃꯤ꯫ ꯁꯤꯈꯤꯔꯣꯏ, ꯀꯔꯤꯒꯤ ꯁꯤꯖꯔꯨꯒꯅꯤ? ꯏꯁꯨ ꯑꯅꯤꯅ ꯄꯥꯡꯒꯜ ꯆꯥꯎꯕ ꯏꯕꯦꯟꯒꯤ ꯃꯤꯠ ꯑꯁꯤꯅ ꯌꯦꯡꯈꯤꯒꯅꯤ꯫ ꯏꯁꯨ ꯑꯅꯤꯅ ꯄꯣꯄꯥ ꯁꯃꯣꯛ ꯑꯅꯤꯒꯨꯝ ꯀꯥꯡꯗꯣꯡ ꯐꯥꯕ ꯉꯥꯏꯈꯤꯅꯤ꯫ ꯑꯩꯗꯤ ꯁꯟ ꯄꯥꯕꯣꯠꯀꯨꯝꯅ ꯃꯔꯥꯏꯕꯛ ꯆꯥꯎꯈ꯭ꯔꯕꯤ ꯅꯃꯥꯒꯤ ꯃꯐꯝꯗ ꯅꯈꯣꯏꯕꯨ ꯌꯣꯛꯂꯛꯈꯤꯅꯤ ꯋꯥꯁꯛꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯑꯃꯨꯛ ꯀꯞꯈꯤꯗ꯭ꯔꯦ꯫ ꯃꯍꯧꯁꯥꯒꯨꯝꯅ ꯃꯥꯏꯊꯣꯡ ꯊꯝꯕꯥꯜ ꯊꯥꯡꯒꯠꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯂꯒ ꯅꯣꯛꯂꯝꯃꯤ꯫ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯌꯦꯡꯈꯠꯂꯨꯕꯗ ꯄꯤꯇꯅ ꯆꯣꯠꯂꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯊꯝꯕꯥꯜ ꯃꯀꯥ ꯐꯟꯅ ꯁꯥꯒꯥꯏꯔꯛꯂꯕ ꯊꯔꯣꯒꯨꯝ ꯇꯔꯨ ꯎꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯈꯤꯔꯝꯃꯤ꯫ ꯑꯍꯣꯏꯅꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯉꯛꯄ ꯋꯥꯈꯜ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯕꯣꯛꯅ ꯍꯔꯥꯎꯕꯗꯣ ꯎꯕꯗ ꯑꯩꯅ ꯍꯪꯂꯝꯃꯤ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯅ ꯂꯧꯔꯤꯈꯥꯡ ꯍꯥꯏꯔꯒ ꯅꯍꯥꯛꯅ ꯁꯥꯎꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛꯇꯤ ꯁꯥꯎꯅꯤꯡꯕꯔꯥ? ꯅꯍꯥꯛꯅ ꯁꯥꯎꯔꯕꯅꯤꯅ ꯑꯩꯁꯨ ꯁꯥꯎꯅꯤꯡꯏ꯫ ꯅꯌꯥꯝꯕꯒ ꯅꯍꯥꯛꯀ ꯅꯈꯣꯏ ꯑꯅꯤ ꯅꯥꯎꯔꯣꯟ ꯈꯨꯅ ꯄꯣꯛꯏ꯫
Nayambana namagi khumlang mahau poktringaida nahakpu uki. Nayambana su angang nina namagi tampakta tanay. Nahakti angang oringaida ingay yamna chawe. Nayamba di pot amatang piraga su themba hekta magyay. Nahak na namagi khumlang mayok na namagi tampakta leibado. Nayambana yenglaga sangdi sangning nang nakablakani haibagi suki bagum taw. Mataw aduna namana. Yengba nungaitraduna nahakpu sumlaga mafam amada thammi labukta laurang suba chatpa matamni nasin nanaw lawi honaba kana asu laitaduna namaga egana labukta puduna hek chat nahaki ningai labuk lamhang thiba natedo thamningai mafam ama laitrabanina nahaku namana sumlaga laurida yempakna kuplaga thammi asumna hek thamba asida lau suminaba kambuna nahaku laurikang haina kaunay hojik faubada mayam asi hek laknaribasini tadabudi kari haina kaunay abong na tadabu chingna yenglaga asumna lami nayamba budi kana na sumaming thonkide ibena kauriba thauba haibasi mangaidana he poglakpadagi hauna nahati nayamba asigi laman tolaklabani karigi lemna koina kaphai salakpada ima baba haibaduma kupatringaida nahang na namagi matambak sumun biragle isu na tanga yengduna nahang na kablakani ki badagi namagi tambakta sangjaba ngam khidrabani ungkak sauragle kaithen lagi ngamo amatang lairakpada nang na khut anina Magi connection si tangai minasi ngai minaring asida akoigi book ki picture si ai angtang ucharake masigi picture sina Manipuri Meiteilonda iba Hijam Gunana iba Ekhoi Tada haibadugi lyric sini masina English ki translation my brother haina English ki translation da hojik Manipurda pangbigani aduga masigi translation sigi lyric sigi maningda akoigi writer Hijam Guno singi maramda iba suthengnabigani aduga masigi lyric si aingonda hojik laire masi akoigi mingoina panjarabada pabung tongbi nongmaithem pabung tongbi mayamna nongmai pandit haina hangnabiba mana select tawbirakanda Manipuri literature gi lyric English ta laibasing thabirakpada masigi lyric si thabirakpan aduna soidana angtang yankhatpiu aduga akhoi mayam paminasi khangminasi yamna fazaraba Manipuri literature the labor collection lyric asi masigi lyric sing sa imana supan bikre ahanba edition se October 1966 ta phongbane ba 1966 haise akhoi ai isamak pokringe gi mamangda phongbani adubu madugi matam akoina inkhalakpa matamda paramgadaba lyric se nasina ahanba oina paba phangzari aduna akoigi Manipuri literature sida leiba potsing je akhoi myam theminasi aduga akoina revive tawakanda hujiki young generation singda mapanda leikraba mayam na Manipur ki maramda thirakpa kanda lyric mayam sina akoigi past ki wari reference adu theminasi khaminasi haina mukasu singzari aduna masigi lyric soidana yankhatpiu masigi publisher si H Dineshwar Hijam Dinesh ma akoigi writer sigi machanupa kesam pat thokchom laikai Imphal Manipur India ningthau printers hairiba nagamapal lamabam laikai Imphal da pangbigani aduna soidana yankhatpiu dugang original
Manipuri Meitei the Ibase 1966 the first edition or 1991 the second edition Pongbiki third edition fourth editions Maitau the 1996 2011 the Pongakanda English ki first editions in 2009 the Pongban the Maitau the Matang 1966 the Iragasu Matang Hujik Popa Masigi copy labesi Yamnaya Duna published the Viriba Mingoina Panjarapada Hijam Dinesh Mama Samang Nasumasagi copy Manipuri copy last copy se Imada Sidays the pictures the Ucheri Amasi Shoitauraga Pibirakpasi Kudul Birapani Ima Makat Matabiko that Imada Musina Zarage Karamna Hokibano Kangode Kungi Kunja Bunda RTT Haina Chongna Sanaramba Degita Daga Ekhoi Maklabuta Kunduna Sampok Langon Mangata Langon Yolampat Yolay Nong Tangsa Larang Suba Matang Yore Chokale Haribani Tabak Asibu Ibongna Param Chutney Haina Takpirami Pai Puhataki Chalapa Param Chutney Aina Hek Masi Hek Takpiba Kudakta Ekhoi Ipabu Kanano Haibama Uninga Mupa Hunjare Mama Mohangba Mapa Mohangba Itanda Muksukumjaki Lawagi Laira Sudanaraba Lorang Subakana Lajadraba Masabu Yopi Takpiram Draba Amani Adubukanano ne Magi Maminkari Mamingna Kari Kawi Masak na Kamdawi Laurona Balabuk de yang Tolu Bada Param Chatu Illiba Makoi Bu Urami Makoi Sulangon Yolam Patlami Logi Lauri Takta Charona Habunga Amada Ahalo Rabi Muba Sangreng Udrabi Singel Lesak Sam Labi Taibang Pangi Atata Punamak Matanunda Consingela Labi Matam Kobi Selgi Torbanda Masu Anigi Kumai Yankini Family Be Noma Aduda su family be Kau dana Horakiba Wapam Aigi Tau Pangshan Mangam Lamdre Lura Bawakangi Poloni Ukimale Sumna Arumba se Abongna Sumna Lauraklami Ibiangin in Tem Nayambagi Matau Tamusha Yang Toki Badata the Dikutara Tazaina no Madon Tamna Hagat Jinna RTT Haina Lau Samok Laba Paboto Pumba Zana Langon Yet Lom Potlami Aigi Yambadi Singda Imai Bana Cholabi Ipaki Masakni Aigi Yambadi Singna Imai Bana Cholabi Ipaki Masakni Itagi Pom Hogo Uramde Ven Pona Nayambagi Matota Musa Habase Numit Adutagi Nate Ayamba Matamda Ningsing like Kala Ida Matamdo Kala Aigi Yamba Dubu Aina Yamba who have Urubada sounding me Aina Kalami Mate. On top of me on have to order it's in now and yes, you cannot no have a power teaching day. A moka to it and the Kalami Mahati Masi Punama Kangram Basu Yai, Kangram the Basu. Mapukta na Lelam Basu Yai. I do whatever the Ayak Asibu Manau Natrabra and want to tapi Bayadabra. Even Bongna. Marol ama Tairak Tanglapane, Ai Hakta, the Gimatung Induna, Wakal Adu Tungoi Tamlami, Tabak Suba the Tawai Salami, Corona Coton Romning Romang Toropa Daida, Ekhoi Tabak Tarami, Ayuk Chupawaru Raba, San Babot Anido, Hogat Laduna Yumrum the Karaklami, Yumyor Laga Iru, my Taja Tokuna Nusha, my shark, Kang Wina Potarami. Abong na nungdang Janaba Nungdang Jana Taknaba Yemubani hiding in column the Junkerba Matunda. Ekhoi ani ngai but I know Dola Mitada. Iwa Mahangi Kanino Nahak Ekhoi Baba Kangobra Kangode a same wa Kangoda Bra Kangora Badi Kangode Oiba Aduti Ekhoi Bogda Hangsido Nang Kangning Bra Nang Su Kangning Bra Nang Su Kangning Bra
ꯈꯪꯅꯤꯡꯉꯤ ꯑꯩꯈꯣꯏ ꯏꯕꯣꯛꯀꯤ ꯃꯇꯧ ꯑꯁꯤꯗꯅꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯦꯛꯇ ꯍꯪꯂꯨꯁꯤ ꯍꯪꯉꯨꯔꯒ ꯃꯥꯅ ꯀꯞꯀꯗꯧꯁꯤ ꯎꯕꯗ ꯍꯪꯅꯤꯡꯗ꯭ꯔꯕꯅꯦ ꯅꯣꯡꯃ ꯑꯃ ꯍꯪꯉꯨꯔꯕꯅꯤ ꯑꯩꯈꯣꯏ ꯑꯕꯣꯛꯇ ꯃꯥꯅ ꯀꯔꯤ ꯍꯥꯏ ꯇꯥꯛꯊꯣꯛꯎ ꯌꯥꯈꯤꯗ꯭ꯔꯦ ꯑꯍꯥꯟꯕꯗ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ ꯋꯥ ꯑꯃꯇ ꯈꯨꯝꯂꯝꯗꯦ ꯑꯩꯁꯨ ꯑꯃꯨꯛꯀ ꯍꯪꯉꯨꯕꯗꯤ ꯃꯃꯥꯏ ꯑꯣꯟꯊꯣꯛꯈꯤ ꯑꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯂꯦ ꯃꯥꯅ ꯀꯞꯄꯗꯨ ꯎꯔꯒ ꯑꯩꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯞꯅꯤꯡꯂꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯀꯞꯃꯤꯟꯅꯔꯝꯃꯤ ꯋꯥꯔꯤ ꯇꯝꯅ ꯇꯥꯗ ꯃꯃꯤꯠ ꯑꯅꯤꯃꯛꯇ ꯏꯔꯥ ꯆꯦꯜꯂꯤꯕꯗꯨ ꯑꯩꯍꯥꯛꯅ ꯎꯔꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯀꯞꯅꯤꯡꯂꯝꯃꯤ ꯀꯔꯤꯒꯨꯝꯕꯁꯨꯡ ꯈꯪꯅꯤꯡꯕꯒꯤ ꯑꯄꯥꯝꯃꯤꯍꯧꯁꯨ ꯊꯤꯡꯕ ꯉꯝꯂꯝꯗꯦ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯪꯂꯝꯃꯤ ꯅꯪꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯕꯣꯛꯀ ꯑꯃꯠꯇꯅꯤ ꯋꯥ ꯑꯃꯇꯪ ꯍꯦꯛ ꯍꯪꯕꯗ ꯍꯦꯛꯇ ꯀꯞꯀꯗꯧꯕ ꯍꯥꯏꯔꯣꯁꯦ ꯑꯕꯣꯛꯅ ꯀꯔꯤ ꯍꯥꯏꯈꯤꯕꯒꯦ ꯇꯥꯗꯅ ꯈꯨꯝꯂꯝꯃꯤ ꯑꯕꯣꯛꯅ ꯍꯥꯏꯔꯝꯃꯤ ꯅꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯈꯪꯅꯤꯡꯗ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯑꯗꯨ ꯏꯃꯥꯗꯤ ꯅꯪꯅ ꯑꯃꯨꯛ ꯎꯔꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯄꯥꯕꯒꯤ ꯋꯥ ꯑꯃꯨꯛ ꯇꯥꯛꯑꯣ ꯋꯥꯗꯨ ꯇꯥꯔꯒ ꯑꯕꯣꯛꯅ ꯇꯥꯛꯂꯝꯃꯤ ꯅꯪꯒꯤ ꯄꯥꯕꯁꯨ ꯅꯃꯥꯁꯨ ꯑꯃꯠꯇꯅꯤ ꯅꯪꯒꯤ ꯄꯥꯕꯒꯤ ꯋꯥ ꯑꯃꯨꯛ ꯍꯪꯂꯛꯂꯅꯨ ꯏꯃꯥꯒ ꯄꯥꯕꯒ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯑꯗꯨꯝꯅ ꯍꯥꯏꯈꯤ ꯑꯗꯨꯗꯤ ꯁꯤꯈꯤꯔꯝꯕ ꯇꯥꯔꯦ ꯄꯥꯕꯁꯨ ꯑꯗꯨꯕꯨ ꯁꯤꯈꯤ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥꯗꯧꯅ ꯍꯣꯏꯗ ꯍꯦꯛꯇ ꯍꯪꯂꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯑꯕꯣꯛꯁꯨ ꯆꯤꯡꯉꯩ ꯍꯜꯂꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯒꯗꯧꯕꯒꯤ ꯍꯣꯠꯅꯔꯤ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯃꯛ ꯍꯧꯅꯔꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯝꯃꯤ ꯆꯥꯛꯈꯨꯃꯥꯡꯗ ꯄꯨꯟꯅ ꯈꯝꯕ꯭ꯔꯥꯡ ꯂꯦꯞꯂꯝꯃꯤ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯏꯉꯛ ꯉꯛꯅ ꯑꯩꯈꯣꯏꯔꯣꯝꯗ ꯑꯩꯈꯣꯏ ꯑꯅꯤꯗ ꯌꯦꯡꯈꯠꯂꯛꯂꯝꯃꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯔꯒ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯏꯈꯧ ꯂꯥꯡꯕꯗꯨ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯏꯊꯛ ꯏꯄꯣꯝ ꯍꯧꯔꯛꯂꯝꯃꯤ ꯀꯔꯤꯒꯨꯝꯕꯁꯨꯡ ꯆꯤꯡ ꯊꯣꯛꯅ ꯍꯪꯂꯨꯅꯕꯒꯤ ꯏꯊꯧꯅꯥꯁꯨ ꯑꯗꯨꯒꯨꯝꯕ ꯁꯔꯨꯛ ꯑꯗꯨꯃꯛꯁꯨ ꯃꯌꯦꯡ ꯇꯥꯈꯤꯔꯝꯃꯤ ꯍꯪꯕ ꯉꯝꯗꯕ ꯑꯩꯅ ꯍꯦꯛ ꯂꯧꯁꯤꯡ ꯇꯥꯔꯤꯉꯩꯗ ꯑꯕꯣꯛꯀꯤ ꯃꯥꯏꯊꯣꯡꯗꯣ ꯄꯨꯡꯌꯥꯟ ꯆꯥꯅ ꯌꯦꯡꯉꯨꯕ ꯍꯥꯏꯕꯕꯨ ꯅꯨꯃꯤꯠ ꯑꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯇꯥꯗꯗꯤ ꯑꯩꯒ ꯁꯨꯝ ꯂꯦꯞꯃꯤꯟꯅꯔꯝꯕꯗꯒꯤ ꯍꯟꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯟꯗꯣꯛꯈ꯭ꯔꯕꯗ ꯍꯥꯟꯅꯅ ꯁꯣꯟꯊꯈ꯭ꯔꯕ ꯃꯃꯤ ꯁꯥꯝꯂꯕ ꯑꯩꯒꯤ ꯊꯧꯅꯥꯁꯨ ꯂꯩꯃꯥꯏꯊꯛꯇ ꯌꯧꯅ ꯃꯔꯨ ꯂꯨꯞꯊꯈꯤꯔꯝꯃꯤ ꯆꯤꯡꯉꯩꯅ ꯑꯕꯣꯛꯅ ꯍꯪꯂꯛꯂꯝꯃꯤ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯈꯝꯕ꯭ꯔꯥꯡ ꯂꯦꯞꯂꯒ ꯅꯌꯥꯝꯕꯅ ꯍꯟꯗꯣꯛꯈꯤꯕ꯭ꯔꯣ ꯑꯩꯍꯥꯛ ꯄꯥꯎꯈꯨꯝ ꯍꯦꯛ ꯄꯤꯕ ꯉꯝꯂꯝꯗꯦ ꯑꯗꯨꯃꯛꯄꯨ ꯑꯕꯣꯛꯅ ꯃꯈꯥ ꯇꯥꯔꯝꯃꯤ ꯀꯔꯤꯅꯣ ꯅꯆꯤꯟ ꯅꯅꯥꯎ ꯈꯠꯅꯔꯕ꯭ꯔో ꯑꯩꯅ ꯈꯨꯝꯂꯝꯃꯤ ꯈꯠꯅꯗꯦ ꯈꯠꯅꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯥꯡꯗ ꯄꯨꯂꯞ ꯆꯪꯂꯛꯂꯤꯕꯗꯤ ꯑꯩꯅ ꯈꯠꯅꯅꯨ ꯍꯥꯏꯗ꯭ꯔꯥ ꯅꯈꯣꯏꯗꯤ ꯏꯕꯦꯟꯕꯨ ꯅꯨꯡꯁꯤꯗ꯭ꯔ ꯃꯥꯜꯂꯦ ꯈꯠꯅꯕ ꯅꯠꯇꯦꯌꯦ ꯑꯋꯣꯏꯕ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯊꯧꯅꯥ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯂꯕꯒꯨꯝ ꯑꯩꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯇꯥꯗꯒ ꯑꯩꯒ ꯋꯥ ꯑꯃꯠꯇ ꯍꯪꯒꯦ ꯇꯧꯅꯤ ꯅꯪꯉꯣꯟꯗ ꯃꯕꯣꯛꯇꯨꯗ ꯍꯪꯉꯨꯅꯦ ꯀꯔꯤꯅꯣꯅꯦ ꯅꯆꯤꯟ ꯅꯅꯥꯎꯅ ꯍꯪꯗꯧꯔꯤꯕꯕꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯥꯕ ꯍꯤꯟꯖꯥꯡ ꯁꯦꯝꯂꯝꯕꯗꯒꯤ ꯏꯕꯣꯛꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯈꯠꯂꯝꯃꯤ ꯑꯩꯉꯣꯟꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯝꯃꯤ ꯑꯩꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯪꯊꯕ ꯉꯝꯂꯝꯗꯦ ꯂꯨꯞꯊꯗꯨꯅ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗꯒꯤ ꯏꯊꯟꯇ ꯂꯣꯠꯀꯦ ꯍꯣꯠꯅꯩ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯄꯥꯕ ꯍꯥꯏꯕ ꯀꯩꯗꯧꯔꯕ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯈꯣꯏ ꯄꯥꯕ ꯃꯍꯥꯛꯁꯨ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯂꯥꯛꯂꯔꯣꯏ ꯇꯥꯔꯤꯕꯔꯥ ꯅꯤꯡꯊꯦꯝ ꯅꯌꯥꯝꯕꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯌꯨ ꯂꯥꯛꯂꯔꯣꯏ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯅ ꯈꯨꯝꯂꯛꯏꯕꯅꯤ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯝ ꯁꯥꯅ ꯍꯥꯏꯔꯛꯄ ꯑꯣꯏꯅ ꯑꯩꯅ ꯇꯥꯔꯝꯃꯤ ꯑꯩꯅ ꯌꯦꯡꯊꯣꯛꯎꯕꯗ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯂꯩꯈꯥ ꯑꯣꯟꯊꯔꯝꯂꯦ ꯄꯥꯎꯈꯨꯝ ꯄꯤꯔꯤꯉꯩ ꯑꯗꯨꯗ ꯃꯥꯏꯊꯣꯡ ꯊꯥꯡꯒꯠꯂꯝꯗꯦ ꯅꯥꯀꯣꯡ ꯑꯅꯤꯃꯛꯇ ꯇꯥꯔꯤꯕ ꯅꯄꯥꯎꯈꯣꯜ ꯑꯗꯣ ꯊꯃꯣꯏꯅꯨꯡꯗ ꯆꯪꯁꯤꯟꯈꯤꯗꯦ ꯍꯥꯏꯕꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯥꯔꯤꯕ ꯉꯥꯒꯨꯝ ꯐꯥꯒꯦ ꯍꯣꯠꯅꯕ ꯏꯉꯝ ꯉꯝꯗꯕꯒꯨꯝ ꯇꯧꯔꯝꯃꯤ ꯈꯜꯍꯩꯗꯕ ꯅꯠꯇ꯭ꯔꯥ ꯁꯤꯕꯨ ꯑꯩꯍꯥꯛ ꯏꯊꯟꯗ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯂꯝꯗꯦ ꯄꯥꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯗꯨꯒꯤ ꯅꯠꯂꯝꯗꯦ ꯌꯥꯝꯅ ꯂꯣꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯡꯒꯣꯜ ꯍꯦꯛ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏ ꯇꯥꯗꯁꯨ ꯂꯦꯞꯇꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯍꯪꯂꯛꯄꯁꯨ ꯅꯠꯇꯅ ꯑꯩꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯆꯠꯈ꯭ꯔꯕꯅꯤꯗꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯜꯂꯛꯄ ꯌꯥꯔꯔꯣꯏꯗꯧꯕ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯨꯝꯃꯨꯔꯒ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯇꯉꯛ ꯌꯦꯡꯅꯔꯝꯃꯤ ꯀꯔꯝꯅ ꯃꯇꯦꯛ ꯈꯔ ꯑꯗꯨꯗ ꯂꯦꯟꯈꯤ ꯈꯪꯍꯧꯗꯦ ꯏꯀꯨꯏꯗꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛꯄꯨ ꯏꯕꯣꯛꯅ ꯆꯥꯛ ꯆꯥꯔꯔꯣ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ
ꯃꯍꯧꯁꯥꯒꯨꯝꯅ ꯏꯕꯣꯛꯀꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯩ ꯍꯥꯏꯕꯗꯤ ꯍꯥꯏꯕꯕꯨ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯄꯨꯕꯒꯨꯝ ꯍꯛꯆꯥꯡ ꯑꯁꯦ ꯑꯐ ꯑꯄꯨꯟꯅꯔꯝꯃꯤ ꯂꯥꯟꯊꯣꯛꯀꯦ ꯏꯉꯝ ꯉꯝꯗꯅ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅꯕꯒꯤ ꯈꯨꯔꯧ ꯑꯃ ꯊꯥꯡꯂꯝꯃꯤ ꯑꯋꯣꯏꯕꯃꯛ ꯑꯣꯟꯊꯣꯛꯅ ꯏꯔꯥꯏꯕꯛ ꯊꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅꯤ ꯏꯃꯥꯗꯧꯔ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯦ ꯄꯥꯕꯗꯧꯔ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯤꯈꯤꯕ ꯑꯣꯏꯔꯤꯗ꯭ꯔꯥ ꯑꯗꯨꯒꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥꯕꯨ ꯄꯣꯛꯄꯤ ꯏꯃꯥꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛ ꯑꯁꯣꯟꯕꯤ ꯑꯁꯤꯇ ꯃꯉꯥꯏꯔꯕꯣꯏꯔꯦ ꯑꯗꯨꯕꯨ ꯄꯥꯕꯗꯤ ꯍꯜꯂꯛꯂꯔꯣꯏ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅ ꯁꯤꯈꯤ ꯍꯥꯏꯕꯃꯛꯇꯤ ꯑꯕꯣꯛꯅ ꯍꯥꯏꯗꯦ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯂꯝꯒꯅꯤ ꯍꯣꯏ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯍꯜꯂꯛꯂꯔꯣꯏ ꯆꯠꯈ꯭ꯔꯕꯅꯤꯅ ꯁꯤꯈꯤꯕꯒ ꯄꯥꯡꯈꯛꯅꯤ ꯑꯗꯨꯕꯨ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯧꯅ ꯅꯤꯟꯗꯥ ꯇꯧꯔꯤꯕꯅꯣ ꯀꯔꯤꯒꯤ ꯑꯗꯨꯛ ꯅꯨꯡꯁꯤ ꯍꯩꯇ꯭ꯔꯤꯕꯅꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯟꯈꯤꯕꯗꯒꯤ ꯑꯗꯨꯛ ꯊꯤꯅ ꯁꯥꯎꯈ꯭ꯔꯤꯕ ꯑꯃꯨꯛꯇꯪ ꯎꯅꯕ ꯐꯪꯂꯕꯗꯤ ꯋꯥꯍꯪ ꯑꯁꯦ ꯃꯉꯣꯟꯗ ꯍꯪꯂꯝꯕꯁꯨ ꯌꯥꯏ ꯀꯗꯥꯏꯗ ꯐꯪꯒꯅꯤ ꯃꯍꯥꯛꯄꯨ ꯑꯃꯨꯛꯁꯨ ꯈꯜꯂꯝꯃꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯆꯠꯈ꯭ꯔꯕꯅꯤ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯇꯥꯜꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯑꯆꯨꯝ ꯆꯨꯝꯗꯒꯤ ꯋꯥꯈꯜꯅ ꯊꯃꯣꯏꯗ ꯇꯠꯇꯅ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯑꯕꯣꯛꯀꯤ ꯃꯐꯝꯗ ꯑꯔꯦꯞꯄ ꯑꯃꯃꯨꯛ ꯍꯪꯒꯦ ꯈꯜꯂꯝꯃꯤ ꯍꯥꯏꯅ ꯍꯧꯈꯤꯔꯝꯃꯤ ꯃꯔꯝ ꯉꯁꯤꯒꯤ ꯃꯃꯤ ꯍꯌꯦꯡꯒꯤꯅ ꯆꯪꯁꯤꯟꯈꯤ ꯍꯌꯦꯡꯒꯤꯅ ꯍꯪꯆꯤꯠꯇ ꯆꯠꯈꯤꯁꯅꯨ ꯍꯥꯏꯕꯁꯨ ꯈꯜꯂꯝꯗꯦ ꯇꯥꯟꯅꯒꯦ ꯍꯥꯏꯅꯁꯨ ꯍꯣꯠꯅꯔꯝꯗꯦ ꯉꯁꯤꯒꯤ ꯀꯣꯔꯧꯅ ꯆꯠꯈ꯭ꯔꯒ ꯑꯃꯝꯕ ꯑꯍꯤꯡ ꯑꯗꯨꯝ ꯌꯥꯇꯥꯃꯤꯟꯅꯩ ꯑꯍꯤꯡꯒꯤ ꯑꯃꯝꯕꯗ ꯑꯃꯝꯕ ꯑꯃꯨꯛ ꯀꯨꯝꯊꯈꯤꯗꯨꯅ ꯑꯃꯨꯛ ꯃꯔꯦꯜꯂꯝꯃꯤ ꯃꯊꯪꯒꯤ ꯑꯄꯥꯟꯕ ꯀꯧꯕ ꯀꯣꯔꯧꯒ ꯆꯦꯠꯅ ꯆꯥꯟꯅꯅ ꯂꯦꯡꯒꯣꯟꯅꯅ ꯅꯣꯡꯃ ꯈꯨꯟꯒꯤ ꯈꯨꯟꯖꯥꯕꯨꯡꯗ ꯅꯣꯡꯃꯅ ꯂꯧꯔꯛ ꯄꯥꯝꯐꯦꯟ ꯍꯨꯟꯅ ꯅꯣꯡꯃꯅ ꯂꯝꯗꯝ ꯇꯥꯝꯅ ꯎꯈ꯭ꯔꯤꯕ ꯇꯝꯄꯥꯛ ꯂꯝꯗꯨꯗ ꯊꯥꯗꯨꯅ ꯂꯣꯏꯔꯣꯏ ꯀꯥꯈ꯭ꯔꯤꯕ ꯂꯨꯕꯤꯁꯤꯡꯒꯤ ꯆꯤꯡꯃꯥꯏ ꯀꯥꯗꯨꯅ ꯄꯥꯃꯦꯜ ꯁꯤꯡꯖꯥ ꯂꯥꯡ ꯑꯁꯨꯝꯅ ꯇꯥꯎꯊꯃꯤꯟꯅꯩ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯥꯕꯒꯤ ꯋꯥ ꯍꯧꯗꯣꯛꯂꯨꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯀꯤ ꯋꯥꯉꯥꯡ ꯁꯥꯖꯠ ꯈꯔ ꯍꯣꯡꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ ꯃꯊꯟꯇ ꯍꯦꯛ ꯂꯩꯔꯒ ꯃꯥꯏꯊꯣꯡ ꯂꯩꯗ ꯂꯨꯞꯇꯨꯅ ꯃꯤꯠꯂꯨ ꯑꯅꯤꯗ ꯇꯔꯪ ꯂꯥꯏꯗ ꯆꯤꯟꯊꯈꯤ ꯂꯣꯟꯅ ꯑꯩꯕꯨ ꯎꯔꯒ ꯀꯞꯇ ꯁꯥ ꯍꯔꯥꯎ ꯍꯦꯛ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯕ ꯎꯕꯗ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯂꯩꯐꯝ ꯈꯪꯗꯕꯒꯨꯝ ꯇꯧꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯆꯤꯟ ꯊꯣꯛꯅ ꯍꯥꯏꯈꯤ ꯀꯔꯤꯒꯤꯅꯣ ꯅꯆꯤꯟ ꯅꯅꯥꯎꯅ ꯑꯗꯨꯝ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯤꯕ ꯄꯤꯇꯠ ꯄꯥꯇꯠꯂꯦ ꯍꯥꯏꯗꯨꯅ ꯀꯅꯥꯅ ꯂꯥꯛꯆꯕꯒꯦ ꯏꯕꯦꯟ ꯁꯤꯗ꯭ꯔꯤꯅꯦꯍꯦ ꯊꯧꯕ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯁꯥꯖꯠ ꯋꯥꯉꯥꯡ ꯑꯁꯤ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯝꯕꯗꯨ ꯑꯩꯈꯣꯏꯅ ꯂꯥꯜꯂꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯊꯔꯝꯃꯤ ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯏꯃꯥꯒꯨꯝꯅ ꯂꯥꯏꯔꯩꯄꯥꯛ ꯇꯥꯟꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯕꯁꯤꯁꯨ ꯊꯥꯖꯔꯝꯃꯤ ꯑꯋꯣꯏꯕꯃꯛ ꯁꯤꯈꯤꯕ ꯅꯠꯇꯅꯕꯨ ꯃꯄꯥꯅ ꯃꯆꯥꯕꯨ ꯊꯥꯗꯣꯛꯄꯤꯕ ꯍꯧꯅꯕ꯭ꯔꯣ ꯅꯣꯡꯃꯒꯤ ꯀꯨꯃꯣꯟ ꯑꯣꯜꯂꯛꯄꯒ ꯂꯣꯏꯅꯅ ꯋꯥꯐꯝ ꯑꯁꯤ ꯑꯁꯨꯃꯛ ꯃꯃꯤ ꯁꯥꯝꯂꯝꯃꯤ ꯆꯤꯡꯅꯩ ꯍꯥꯏꯗꯨꯅꯁꯨ ꯆꯤꯡꯅꯐꯝꯗ ꯋꯥꯐꯝ ꯑꯃꯅ ꯆꯤꯡꯅꯐꯗꯕ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏ ꯄꯥꯕ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯈꯪꯗꯕ ꯑꯗꯨꯅꯤ ꯁꯤꯈꯤꯕ ꯅꯠꯇꯅ ꯀꯔꯤ ꯑꯣꯏꯒꯅꯤ ꯋꯥꯐꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯪꯂꯝꯗ꯭ꯔꯦ ꯅꯣꯡꯃꯗꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯃꯗ ꯇꯨꯝꯃꯨꯕꯗꯒꯤ ꯑꯕꯣꯛꯅ ꯍꯧꯗꯣꯛꯂꯝꯃꯤ ꯃꯤꯠ ꯄꯥꯡꯊꯣꯛꯂꯕꯗ ꯑꯕꯣꯛꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯥꯔꯕ꯭ꯔꯥ ꯏꯁꯨꯁꯥ ꯁꯟ ꯆꯪꯂꯦ ꯂꯥꯎꯅꯔꯤꯕꯁꯤ ꯑꯩꯗꯤ ꯇꯨꯝꯕꯗ ꯈꯔ ꯄꯨꯡꯒꯜꯂꯤ ꯇꯥꯅ ꯏꯍꯧ ꯍꯧꯒꯠꯄ ꯉꯝꯗꯕꯒꯨꯝ ꯇꯧꯕ ꯑꯁꯦ ꯃꯍꯧꯁꯥꯒꯤꯅꯤ ꯑꯃꯨꯛꯀꯁꯨ ꯑꯕꯣꯛꯅ ꯍꯧꯗꯣꯛꯂꯝꯃꯤ ꯇꯥꯗꯒ ꯏꯕꯣꯛꯀ ꯃꯈꯣꯏ ꯑꯅꯤꯅ ꯏꯁꯥꯕꯨ ꯅꯣꯝꯕꯅꯦ ꯀꯧꯕꯅꯦ ꯑꯩꯍꯥꯛ ꯍꯧꯒꯠꯂꯝꯃꯤ ꯃꯨꯁꯨꯛ ꯃꯨꯕ ꯑꯍꯤꯡꯒꯤ ꯁꯛꯇꯝꯅꯤ ꯇꯥꯡꯂꯧ ꯃꯇꯥꯡ ꯐꯅ ꯌꯥꯝꯅ ꯂꯩꯁꯤꯟꯈ꯭ꯔꯕ ꯇꯥꯟꯖꯥꯅꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯑꯁꯣꯝꯗ ꯆꯪꯈ꯭ꯔꯦ ꯊꯠꯂꯨ ꯍꯣꯏꯗꯣꯛꯎ ꯍꯥꯏꯅ ꯑꯃꯒ ꯂꯣꯟꯁꯤꯟꯅꯅ ꯂꯥꯎꯅ ꯈꯣꯡꯅꯔꯝꯕꯗꯨ ꯇꯥꯔꯝꯃꯤ ꯏꯕꯣꯛꯅ ꯆꯤꯡꯉꯩꯗ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯎꯆꯥꯟ ꯃꯩꯔꯥ ꯑꯃ ꯂꯧꯊꯣꯛꯂꯨꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯂꯥꯎꯅꯔꯤꯕ ꯑꯗꯣꯝꯗ ꯏꯕꯣꯛꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯁꯤꯟꯈꯤꯔꯝꯃꯤ ꯏꯪꯈꯣꯜ ꯂꯣꯟꯅꯕꯗ ꯂꯦꯞꯂꯒ ꯑꯕꯣꯛꯅ ꯍꯪꯂꯝꯃꯤ ꯍꯥꯏꯕꯦꯝꯃ ꯀꯅꯥꯒꯤ ꯁꯟꯅꯣ ꯀꯗꯣꯝꯗ ꯆꯪꯈ꯭ꯔꯕꯒꯦ ꯑꯋꯥꯡꯒꯤ ꯏꯅꯦ ꯍꯟꯅ ꯈꯨꯝꯂꯝꯃꯤ ꯀꯅꯥꯒꯤ ꯑꯣꯏꯅꯤ ꯃꯍꯧꯁꯥꯒꯤ ꯍꯥꯅꯧ ꯃꯇꯝꯗ ꯍꯦꯛ ꯂꯥꯛꯄꯗꯨꯅꯦ ꯍꯥꯏꯔꯤꯃꯛꯇꯗ ꯑꯩꯈꯣꯏꯔꯣꯝꯗ ꯆꯣꯡꯁꯤꯜꯂꯛꯄꯒꯤ ꯁꯧꯝ ꯇꯥꯔꯝꯃꯤ ꯏꯕꯣꯛꯅ ꯃꯊꯟꯇ
ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯨꯡꯊꯤꯜ ꯅꯨꯃꯥꯡꯗꯁꯨ ꯅꯠꯇꯅ ꯀꯝꯗꯧꯅ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣꯀꯣ ꯍꯥꯏꯅ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯝꯃꯤ ꯁꯟꯅ ꯆꯣꯡꯁꯟꯈꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯆꯪꯁꯤꯟꯈꯤꯕꯗ ꯅꯠꯇꯦ ꯃꯅꯤꯡꯒꯤ ꯆꯨ ꯐꯩꯖꯣꯝ ꯑꯃꯇꯪ ꯇꯥꯗꯒ ꯑꯩꯒꯅ ꯍꯩꯇ ꯊꯥꯈꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯨꯞꯂꯥꯡ ꯈꯔ ꯍꯧꯔꯤꯕ ꯂꯝ ꯃꯆꯦꯠꯇꯨꯗ ꯊꯥꯡꯒꯣꯟꯅ ꯈꯥꯎꯕꯒꯨꯝꯅ ꯁꯖꯤꯛ ꯆꯥꯔꯝꯕ ꯊꯦꯡꯅꯔꯦ ꯏꯕꯣꯛꯅ ꯃꯤꯔꯣꯟ ꯈꯪꯕꯗꯧꯅ ꯍꯥꯏꯔꯝꯃꯤ ꯑꯉꯥꯡꯕꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯨꯔꯛ ꯑꯗꯨꯗ ꯆꯪꯉꯨꯒꯅꯣ ꯅꯅꯥꯎ ꯑꯅꯤꯅ ꯋꯥꯅ ꯊꯥꯖꯈ꯭ꯔꯕꯅꯦ ꯀꯧꯔꯨꯕꯗ ꯑꯕꯣꯛꯀꯤ ꯅꯥꯛ ꯇꯥꯅ ꯄꯔꯞ ꯂꯥꯛꯂꯝꯃꯤ ꯑꯩꯈꯣꯏ ꯏꯅꯥꯛ ꯌꯧꯕꯗ ꯁꯟꯒꯤ ꯃꯉꯛꯇ ꯀꯣꯟꯊꯧꯔꯤ ꯑꯃ ꯍꯨꯛꯂꯤꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ ꯏꯕꯣꯛꯅ ꯊꯧꯔꯤꯗꯨ ꯄꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯟ ꯇꯥꯅ ꯄꯨꯔꯒ ꯑꯁꯨꯝꯅ ꯇꯥꯛꯂꯝꯃꯤ ꯆꯔꯨ ꯆꯅꯥꯏ ꯈꯔ ꯂꯩꯕꯗꯨ ꯆꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯣ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯀꯩꯗꯧ ꯆꯪꯉꯨꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔꯝꯃꯤ ꯊꯧꯔꯤ ꯑꯃ ꯄꯨꯟꯁꯤꯟꯗ꯭ꯔꯕꯗꯤ ꯆꯠꯈꯤꯔꯣꯏꯗ꯭ꯔꯥ ꯀꯅꯥꯒꯤ ꯁꯟꯅꯣꯅꯦ ꯑꯕꯣꯛ ꯆꯠꯂꯣꯏ ꯆꯠꯈ꯭ꯔꯅꯨꯀꯣ ꯑꯉꯥꯡꯕꯤ ꯁꯪꯒꯣꯟꯗ ꯑꯗꯨꯝ ꯍꯣꯏꯖꯤꯜꯂꯝꯂꯒ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ ꯇꯨꯝꯅꯤꯡꯕꯅ ꯃꯨꯟꯈꯤꯗꯨꯅ ꯑꯕꯣꯛꯄꯨ ꯉꯥꯏꯉꯝꯗꯅ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯂꯝꯃꯤ ꯍꯦꯛ ꯌꯥꯍꯧꯔꯛꯄꯗ ꯅꯨꯡꯗꯥꯡ ꯍꯣꯏꯖꯤꯜꯂꯝꯕ ꯁꯟꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯩꯅ ꯁꯪꯒꯣꯟ ꯇꯥꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯕꯣꯛꯅ ꯍꯥꯏꯕꯒꯨꯝꯅ ꯃꯍꯥꯛ ꯁꯪꯒꯣꯟꯗ ꯊꯧꯔꯤ ꯏꯄꯨꯟ ꯄꯨꯟꯗꯅ ꯏꯔꯦꯡ ꯂꯦꯡꯊꯣꯛꯇꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯩꯅ ꯁꯨꯝ ꯅꯤꯡꯁꯤꯡꯕꯗ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯂꯥꯛꯈ꯭ꯔ ꯃꯥꯜꯂꯦ ꯅꯤꯡꯉꯤ ꯇꯥꯡꯗꯥꯡꯕꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯄꯨꯛꯅꯤꯡꯗꯨꯗ ꯁꯟꯗꯨ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯔꯝꯃꯤ ꯆꯪꯁꯤꯟꯗꯨꯅ ꯃꯊꯥꯗ ꯅꯥꯜꯂꯝꯃꯤ ꯑꯕꯣꯛꯇꯤ ꯑꯩꯈꯣꯏꯅ ꯌꯥꯍꯧꯗ꯭ꯔꯤꯉꯩꯗ ꯃꯃꯥꯡꯗ ꯍꯥꯟꯅ ꯍꯧꯒꯠꯂꯝꯂꯦ ꯑꯩꯅ ꯁꯪꯒꯣꯟꯗ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯥꯃ ꯆꯧꯌꯥꯏꯃꯕꯨ ꯀꯧꯕ ꯆꯠꯂꯨ ꯃꯥꯜꯂꯦ ꯃꯈꯣꯏꯅ ꯍꯜꯂꯛꯄ ꯇꯥꯟꯖꯥ ꯆꯥꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯂꯒ ꯏꯕꯣꯛꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯌꯧꯍꯟꯕꯤꯔꯨꯔꯣꯅꯦ ꯏꯕꯨꯡꯉꯣ ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯆꯪꯉꯦ ꯂꯥꯎꯅꯔꯛꯄꯗꯒꯤ ꯑꯩꯅ ꯀꯧꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯦ ꯀ꯭ꯋꯥ ꯆꯥꯅꯕ ꯏꯅꯦ ꯄꯩꯁꯥ ꯄꯤꯔꯒꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇ ꯌꯧꯍꯟꯕꯤꯔꯨꯆꯣ ꯆꯧꯌꯥꯏꯃꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ ꯑꯕꯣꯛꯅ ꯁꯟ ꯑꯗꯨ ꯑꯃꯨꯛ ꯆꯠꯂꯣ ꯀꯩꯗꯧꯅ ꯑꯃꯨꯛ ꯂꯥꯛꯏꯕꯅꯣ ꯈꯛ ꯂꯥꯛꯀꯅꯣ ꯍꯥꯏꯗ꯭ꯔ ꯅꯪꯕꯣ ꯑꯩꯅ ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯁꯤꯟꯈꯤꯗꯨꯅ ꯊꯧꯔꯤꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯄꯤꯔꯨꯔꯦ ꯃꯥꯁꯨ ꯏꯔꯦꯟꯅ ꯑꯗꯨꯝ ꯌꯥꯔꯝꯃꯤ ꯀꯔꯤꯃꯠꯇ ꯅꯤꯡꯉꯥꯏ ꯁꯪꯗꯥꯔꯝꯗꯅ ꯃꯥꯃ ꯆꯧꯌꯥꯏꯃꯒꯤ ꯃꯇꯨꯡ ꯏꯜꯂꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯩꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯏꯟꯅꯔꯝꯃꯤ ꯑꯕꯣꯛꯅ ꯀꯧꯁꯤꯟꯗꯨꯅ ꯑꯃꯨꯛ ꯂꯩꯍꯧꯔꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯉꯥꯏꯍꯧꯔꯕꯗ ꯑꯩꯅ ꯍꯪꯂꯝꯃꯤ ꯀꯅꯥꯒꯤ ꯁꯟꯅꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯕꯣꯛꯅ ꯀꯩꯗꯧꯗꯨꯅ ꯂꯥꯛꯏꯕꯅꯣ ꯈꯪꯗꯦꯅꯦ ꯀꯅꯥꯒꯤ ꯁꯟꯅꯣ ꯑꯕꯣꯛ ꯃꯤꯒꯤꯅꯤꯗ ꯅꯍꯥꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯍꯪꯒꯟꯈ꯭ꯔꯦ ꯅꯨꯡꯁꯤꯅꯦ ꯃꯤꯒꯤ ꯃꯄꯣꯠꯄꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯍꯦꯛ ꯌꯥꯕ꯭ꯔꯣ ꯑꯗꯨꯕꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯃꯤꯒꯤꯅꯦ ꯍꯥꯏꯔꯤꯕꯁꯤꯅꯦ ꯁꯥꯎꯅ ꯈꯨꯝꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯁꯥꯎꯅ ꯆꯪꯈꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩꯍꯥꯛ ꯚꯥꯞ ꯇꯥꯔꯝꯗꯦ ꯑꯗꯨꯕꯨ ꯁꯟꯒꯤ ꯃꯄꯨ ꯌꯧꯅ ꯇꯥꯛꯄꯤꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯟ ꯑꯗꯨꯅ ꯇꯧꯔꯝꯕ ꯁꯥꯖꯠ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯍꯥꯛ ꯀꯣꯟꯊꯣꯡ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯂꯝꯃꯤ ꯀꯣꯟꯊꯣꯡꯗꯒꯤ ꯐꯅ ꯂꯥꯞꯅ ꯃꯥꯃ ꯆꯧꯌꯥꯏꯃꯅ ꯍꯣꯏꯔꯗꯨꯅ ꯄꯨꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯨꯔꯒ ꯑꯩꯁꯨ ꯂꯥꯞꯅ ꯃꯥꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯁꯟꯖꯥꯕꯨꯡ ꯌꯧꯔꯦ ꯁꯟꯖꯥꯕꯨꯡꯒꯤ ꯃꯌꯥꯏꯗ ꯁꯝꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯄꯔꯞ ꯆꯠꯃꯤꯟꯅꯔꯝꯃꯤ ꯑꯩꯅ ꯈꯜꯂꯝꯃꯤ ꯁꯟ ꯑꯁꯦ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯖꯕ ꯐꯪꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯁꯟꯖꯥꯕꯨꯡ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯈꯨꯟꯒꯤ ꯂꯝꯕꯤ ꯂꯥꯟꯊꯣꯛꯇꯨꯅ ꯁꯣꯔꯣꯛ ꯑꯆꯧꯕ ꯇꯥꯒꯗꯧꯔꯛꯂꯦ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯁꯟꯗꯨ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯤ ꯃꯥꯃ ꯆꯧꯌꯥꯏꯃꯅ ꯁꯥꯖꯩꯅ ꯑꯃꯣꯠ ꯑꯅꯤꯔꯛ ꯐꯨꯔꯝꯃꯤ ꯃꯥꯗꯤ ꯐꯨꯔꯒ ꯆꯠꯀꯗꯔꯥ ꯍꯥꯏꯕꯕꯨ ꯂꯝꯕꯤꯒꯤ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯂꯤ ꯃꯁꯤꯡ ꯍꯥꯏꯕ ꯈꯪꯗꯅ ꯆꯧꯌꯥꯏꯃꯅ ꯐꯨꯔꯝꯃꯤ ꯑꯍꯥꯡꯕ ꯁꯟꯖꯥꯕꯨꯡ ꯁꯦꯠ ꯍꯥꯏꯅ ꯆꯩꯅꯥꯀꯣꯜ ꯅꯤꯜꯂꯝꯃꯤ ꯃꯥꯒꯤ ꯃꯁꯥꯗ ꯐꯨꯔꯤꯕ ꯆꯩꯅꯥꯀꯣꯟꯗꯨ ꯇꯥꯔꯒ ꯑꯩ ꯏꯁꯥꯗ ꯐꯨꯕꯒꯨꯝꯅ ꯑꯩꯍꯥꯛ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯩꯅ ꯂꯥꯎꯔꯝꯃꯤ ꯃꯥꯃ ꯐꯨꯕꯤꯒꯅꯨ ꯑꯩꯅ ꯂꯥꯎꯕꯗꯣ ꯑꯍꯥꯟꯕ ꯃꯍꯥꯛ ꯇꯥꯔꯝꯗꯦ ꯃꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯨꯕꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯒꯤ ꯐꯨꯗꯅꯤ
ꯆꯠꯂꯨ ꯌꯥꯗ꯭ꯔꯗꯨꯗꯤ ꯉꯁꯥꯏ ꯃꯈꯩ ꯃꯍꯥꯛ ꯅꯤꯡꯉꯥꯏ ꯇꯧꯔꯝꯗꯦ ꯃꯍꯥꯛ ꯆꯠꯅꯤꯡꯗꯗꯨꯅ ꯇꯧꯔꯤ ꯃꯥꯜꯂꯤ ꯃꯍꯥꯛꯁꯨ ꯕꯦꯔꯤ ꯃꯇꯦꯛ ꯑꯃ ꯆꯪꯈꯠꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ ꯑꯩꯅ ꯍꯪꯂꯝꯃꯤ ꯀꯅꯥꯒꯤ ꯁꯟꯅꯣ ꯁꯤꯗꯤ ꯑꯥꯗ ꯏꯝꯐꯥꯜꯗꯒꯤꯅꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯂꯤꯕꯕꯣ ꯄꯤꯁꯛ ꯄꯤꯛꯅ ꯃꯃꯥꯅ ꯄꯨꯈꯤꯕꯅꯤ ꯐꯅ ꯀꯨꯏꯔꯕꯅꯤ ꯂꯥꯛꯈꯤꯗꯕ ꯃꯃꯥ ꯍꯦꯛ ꯁꯤꯈꯤꯉꯩꯗꯒꯤ ꯃꯃꯥꯅ ꯀꯩꯗꯧꯉꯩ ꯄꯨꯈꯤꯕ ꯃꯃꯥ ꯃꯆꯥꯃꯛ ꯑꯎꯟ ꯌꯣꯟꯊꯣꯛꯈꯤꯕ ꯑꯎꯟ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯌꯣꯟꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯟ ꯑꯗꯨ ꯑꯃꯨꯛ ꯍꯣꯏꯒꯠꯀꯗꯧꯕꯒꯤ ꯆꯩ ꯊꯥꯡꯒꯠꯂꯝꯃꯤ ꯁꯟ ꯑꯗꯨ ꯈꯥꯡꯕ ꯃꯈꯩ ꯈꯥꯡꯂꯝꯂꯒ ꯆꯠꯇ ꯌꯥꯗꯕꯒꯤ ꯅꯑꯣꯡꯒꯨꯝ ꯌꯥꯝꯅ ꯆꯠꯅꯤꯡꯗꯅ ꯃꯈꯣꯡ ꯊꯥꯡꯂꯝꯃꯤ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯏꯟꯅꯔꯝꯂꯝꯃꯤ ꯃꯇꯦꯛ ꯈꯔ ꯆꯠꯂꯒ ꯆꯥꯎꯌꯥꯝꯕꯅ ꯑꯩꯕꯨ ꯌꯦꯡꯂꯒ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯀꯗꯧꯔꯤꯅꯣ ꯑꯩꯗꯤ ꯏꯝꯐꯥꯜ ꯌꯧꯒꯗꯧꯔꯤꯕꯅꯤ ꯅꯕꯣꯡꯅ ꯅꯨꯡꯁꯥ ꯊꯤꯔꯝꯃꯅꯤ ꯆꯪꯍꯧꯔꯣ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯑꯩꯍꯥꯛ ꯑꯗꯨꯃꯛ ꯏꯟꯅꯔꯝꯃꯤ ꯐꯅ ꯁꯥꯡꯅ ꯆꯠꯂꯤ ꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯇꯥꯗꯅ ꯀꯧꯔꯛꯄ ꯇꯥꯔꯝꯃꯤ ꯍꯣ ꯇꯣꯝꯕ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯆꯠꯈꯤꯅꯨ ꯍꯥꯏ ꯍꯣ ꯇꯣꯝꯕ ꯆꯥꯎꯌꯥꯝꯕꯅꯁꯨ ꯑꯁꯥꯏꯅ ꯂꯩꯍꯧꯒꯦ ꯍꯥꯏꯗ꯭ꯔꯥ ꯅꯉꯣꯟꯗ ꯍꯥꯏꯔꯛꯂꯅꯤ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯇꯥꯡꯀꯛꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯇꯨꯇꯥ ꯅꯪꯒꯤ ꯚꯣꯏꯁꯇꯨ ꯇꯥꯗ꯭ꯔꯦ ꯇꯨꯇꯥ ꯅꯪ ꯉꯥꯡꯉꯤꯗꯣ ꯑꯩ ꯇꯥꯗ꯭ꯔꯦ ꯑꯣꯀꯦ
Okay. Ima tabirabra. Oh, tare, tare. Tare ko. Di maya pumna magna sumtang maniga faruk nam tang tarabra idam tang haibirao. Okay, ay gida kano masoiba may aroma ba ay na imagine kalluy ba. Oh. Ang tang confirm to birao faruk maniga na ay nangangasi tare haibadu imana di confirm to bire. Okay, tare. Okay, thank you. Dudi koigi authors ki maramda koina translated book sida ibiramba ki matungina matungtang share tawjarake koina imana pa gi tuda kitang khana naina tawdrangaida koima masigi larik sini translated version si my brother haina minthon ba Hijam Guno singna ibiramba larik si aiki khutta pabung nongmai them tombi aina pabung haina yamna nungsina kawjaba pabung na English ki translation amade English ta iba maitai Manipuri literature gi larik thabirakpada aingonda masi khankatlaga pibirakpani Hijam Guno sing masi 29 June 1926 ta kay samtong thokchom laikai Imphal da pokpani mana Hijam ibungo hal sing amadi Hijam ongbi tombi devi ki machanupani mase second world war gi adugi yamna dark days oiba matamduda pokhiba war gi matamduda pokhiba kanoni writer ni aduga masi Ramlal Paul High School da class 5 pau larik tamakpa aduga Sir Johnstone English Middle School da amuk class 5 ki matung da tamaga metric pau adugi Johnstone English Middle School da tamakpani aduga Manipur College da graduation tawrakibani Administrative Officer District and Session Court Manipur da thabak tawbiraki aduga 1985 da retire tawki 1985 da retire tawraba matungda Chief Minister na amuk invite tawbirakanda mase Public Relation Officer oina 1988 daina 1989 phau thawpubirambani aduga magi professional career sigi mathakta yamna cultural amadi literary organization da associate tawbiramba miyoini editor of Apokpa Patrika haibase 1944-45 ta mana editor oibirami Ritu Cultural Forums in 1964-65 aduda thawpubirami Ima role 1950 aduna literature gi cultural and literature gi organization mayam sida 1944 dagi hauna mathang initiative mayam siga thabak tawraga magi career siga parallelly chatmina baduni upiramisi he was the president of Manipuri Writer Association 1965-66 Manipuri Sahitya Parishad 1991-1992 Naharol Sahitya Premi Samiti 1986-88 sumain tawdana yamna literature siga khungda biramba adugumba author ni Secretary Manipur Assam Cultural masi aigi pung amamuk hoise 60 minutes sure habagi alarm ni Secretary Manipuri Assam Cultural Society Manipuri Sahitya Parishad 1971-72 aduda supubirami New Delhi gi
Advisory Board of Manipuri Sahitya Academy, the 1974 to 77. Sumainta Udana Association Mayam Siga, the Yamna contribution Pibiramba author Laman Imana Pabikre Masigi novella si 1958 the Ibirambani, Kudol 1964 the Ibirambani, Kudol Hairiba novel si Jamini Sundar Guha gold medal for the novel Pangbiki, Aroiba Paudam 1965 the Ibiki, Ekhoi Tada Nasi Imana Paba Hobiribase 1966 the Ibiki, Aduga Masi Dr. Ambedkar Fellowship for the Novel, Masigi Novel se. Dr. Ambedkar Fellowship for the Novel, Pangbiki 1991. Vir Tikendra Z Road, Imphal, Masigi Lariksi translation, I'm on the Laizere, Masigi Novel Sina 1983, the Ibirambani, Aduga Sahitya Academy Award for the novel 1985, the Pangbiki. Ipam Mai Haure, Haibasina 1992 the Ibiki. Aduna Masigi introduction Sigi Matungina novels ama ani ahum mari mga taruk novel taruk ibirami. Adugi matakta short story kaya asu ibirami Hijam Marumda 1969 Langjin Mangkraba Kisi Langjin Mangkraba Kisi 1981 da Aduga Khadangi Sambru 1985 ta Masigi matakta muk children's literature se ibirame Changkhonba Sahitya 1975 ta Adagi poetry su ibirami Tonu Laijing Lembi Saitharol 1997 da ibirame Aduga Tonu Laijing Lembi Saitharol Hairise Jananeta Eraward Award poem 2000 da phangi Ada masigi poem si ayam paningi Tonu Laijing Lembi Saitharol haisi aigi ning sisu tonu haina imana akoi abokna Kobirambani na masigi poem si am tang thigat piraga imana tang pabina panizeri dagi tran haibi Tonu Laijing Lembi si yamna kanoni kading thangjahan baga hero na kading thangjahan bani moyangi kang leirondi adumba khambathoji gi type ta leiba wari amani ba aduna moisi yam phawraba kading thangjahan baga Tonu Laijing Lembi gi yam romantical ke modo ai parake yani mayam da thukchale Adagi translation the su Bangla Sahitya gi itihas haibasi Manipuri da translate the Ubirami Dr. Sukumar Sen History of Bengali Literature Ibiramba se Manipuri da mumana translate tauba aduga drama da su muk yamna contribution to Ubirami Hiyang Athoba 1974 Hare Krishna 1978 Kalakar Kalakar haisi masi publicity de hairi masi aduga kano sana badi sana ki drama oina Srimad Paramahansa Swami Jugendro Award Pangbiki Sahitya Ratna Manipuri Sahitya Parishad Assam Phambu Sumainta udanai amna novel short story children's literature translation poetry drama Admaina ibiramba amna koigi chauthok chaningai oiraba writer ni aduga yam nungsiba mana masiki novel se 1966 the ibiramba novel se mana magi father da dedicate awebena in loving memory of my father Hijam Ibungohal Singh haina ibirame ado 1966 the mana ibiramba larik se huzik 2022 da aigi khutta phangi adugi mamangda ina paba phangkhide aduna literature si di akogi future generation gi khudol ne habase aduna akoina matamduda phangdraga su huzik phangaga yamna mamandaina akoina khanjaba sumaina hena future generation thoglakani haina ina thajai aduna akoina sumaina revive tauba
adagi promote tauba masi tauminasi aduga yamna nungsina mana masigi lariksida magi own wording aduga soiga taurakanda masi amtang ucharake kitang naksalaga author sigi magi signature ni masida magi own word na ibiraga masi translation tau bagise aduda masi ai full di pazara roy mayamna soigana larikse laibira kanda pabiyu masigi warise nupansa ani sigi warise 1930s ki matamda adugi haitare adugi matamdugi ne bamana irise 1930s haise aduda mana sida kai haine ige da akoina madudi independence ki mamang danina akoigi Manipur se sign irameda in the beginning of the 30s in this part of the country called Manipur aina akoina adu matamduda di Manipur se akoigi independent oina leiba country ama oina adu irameduna yamna akoina akoigi history ka thigalakpa kanda sumaina reference tawrakanda author na irambas mayam soidana khangat piyu adudi akoi pungsu ama henja lakle comment kitang lokha charakanda ima loisanna ba tawrasira yai comment ti lokhati aduga akoi comment si lokhatringaida author gi photo si ai yamna close up oina di leizatre ngasigi oina ai soidana muthigatsara kamatangda share tawzarake author si gi damakta love and like thabirau toga khoi me amongtang khuiramina si ma masa hujik leitragasu mana thambiramba khudol 1966 ta thambi ibiraga thambiramba khudol si ma gi family member na smaina continue tawrakanda khoi apaba panimba mayamda phambangam hanbagi tamakta khoi mingmena panjarabada Hijam Guno sing ma bu khuruminasi dagi akhoi larik asibu yamna harau na pibirakpa aduga masamakna soi tawraga pibirakpa imada akhoi library da pabada dum pabiyu haina pibirakpa mingoina panjarabada Dinesh Hijam busu thakachari masi hairaga ai comment kitang lokhachake khoigi ayung antasida mi yamdragasu akhoi yamna nungsina Stavinia yumnam na tabiri Arvind Rajkumar na good morning ma'am haina wish tawbirai Farooq Khana Thobal district ki manung chana leiba sangai yumphomdagi thoram asi bu yengjari haina ibirai aduga Farooq Khan si ngasigi oina akoina listener of the day haina khanjarage aduna Farooq Khan akoigi Facebook natragana YouTube channel gi message ta number amtang thabira u aduga hummingbird na akoigi yamna piklaba thagachari khudol amatang honjaharake Mani Singh su yengbiri yahunganna good morning ima haina ibirai Nirmala Rajkumari Nesi yengbiri yamna nungsi oja makha ngaijari haina ibirai aduna yamna aisu makha ngairi aduna akoigi si Sunday gi imagi ayukta tawbada ima wagadra yam thuna taningbagini akoina mo hangjarasi haibadi hayenggi sinatro hayengida kaisu kaideda aidi yahudi pung mari nina laigi hek kano aikoigi yakai roldo hongdokpase yam nungsieba moigi maiba haitare maiba mana ado aidi walking chatlaga kamaina thakjan moine yenguieba lai budi khoiramjaragasu yakai ron sakpadudi ado ngarangji ijare laigi ronda onjhallaga fiseng setlaga magi makhondusu yakai ron sida mana phariba uje oya
aduna aidi imadi pung mari dagi adum leibanina pung sigi matam sidadi yam tikpa matam oire sidagi pung nipan makai gumba tagraga di madi laimang phama ani adagi di mayam lang ani ba adubaw manungdani aina target tawjarise hayeng jo ayu unasi hairaga di I am ready. ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡꯁꯤ ꯌꯥꯔꯒꯗꯤ ꯑꯃꯨꯛ ꯇꯧꯊꯣꯛꯁꯤ ꯑꯩꯁꯦ ꯃꯊꯪꯒꯤ ꯋꯤꯛꯇꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯑꯃꯃꯨꯛ ꯂꯩꯔꯦ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯉꯁꯥꯏꯒꯤ ꯔꯦꯐꯔꯦꯟꯁꯁꯤꯗ 1930sꯇ ꯕꯦꯁ ꯇꯧꯔꯒ ꯃꯥꯅ 1966ꯇ ꯏꯔꯝꯕꯅꯦ ꯑꯗꯨꯕꯨ ꯃꯗꯨꯗ ꯏꯕꯗꯨꯗ ꯃꯥꯅ ꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖꯇ ꯆꯥꯎꯔꯛꯑꯀꯥꯟꯗ ꯃꯕꯥꯅꯤꯅꯒ ꯁꯪꯒꯣꯝꯁꯤ ꯁꯨꯝꯃꯀꯥꯟꯗ ꯄꯥꯡꯈꯣꯛꯂꯥꯒ ꯍꯦꯛꯑꯒ ꯃꯥꯒꯤ ꯃꯌꯥꯝꯕꯗꯨꯁꯨ ꯃꯗꯨꯗ ꯄꯤꯛꯏꯕꯅꯦꯕ ꯑꯗꯨꯏꯁꯨ ꯄꯥꯡꯈꯣꯛꯂꯥꯒ ꯍꯦꯛꯑꯒ ꯁꯨꯃꯥꯏꯅ ꯆꯨꯝꯙꯩ ꯀꯥꯏꯅ ꯇꯧꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯏꯃꯥꯅ ꯄꯥꯔꯤꯉꯩꯗꯨꯗ ꯃꯤꯠꯇ ꯎꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯝꯅ ꯗꯤꯁꯀ꯭ꯔꯤꯞꯇꯤꯚ ꯑꯣꯏꯕ ꯅꯣꯚꯦꯜꯅꯤ ꯃꯇꯝꯗꯨꯗ ꯏꯕꯤꯔꯝꯃꯤꯁꯦ ꯑꯗꯒꯤ moina chaklam bahaigadra natragana keno sanau machaduna sangom tha kanda sanau machadugi machinda pakpa sangom gado mana lekpagi adugi gado yamna nungsiba haitare ko my description do adagi ngasai sanna mana lak akanda tawuda mai de wari do samjannarakado mali aduna aina yam taningaba aduna yaragadi mathang koina hayengsi imana ngambiragadi akoi myam taminasi aduga offline da tabiba mayamna adum akoi gisi once recording si leiragadi akoina adum taba phangbado adugi khudung chabadune akoina lagjarisi adai Farooq Khan na thagachari finding the voice haina ibirai ima busu thagachari haina Farooq Khan na ibirai no pu thagachari Farooq busu specially thagachari adagidi yamna phajaba lairikni tonu laijing lembi saitharol imagi maphamda amuk tahanbi gani haiba yamna nungaijai haire adu huziki tonu laijing lembi saitharol se imana muk book se thigadoi natra thidoine adoraga aina barata khaba aduga akoina kangleironda nainakhabane aduna tonu laijing lembi kading thangjan bai base akoigi manipurgi kangleironda yamna maming leiraba adumlaba sayon amani moirangi sayon tareki manungda moirangda sayon tawrise sayon taretni yan hanbada akoigi kenoga sayon taret sida phasta akoigi phoibiga aduga phoibi sayon la ani aduga mathangda mathang kading thangjan batonu laijing lembi sapachanu silaibi adu ani mayam sayon manga leirakanda khwai lasta khamba thuibise pokleineba aduna yamna nuai nusiba magi ahanba sayon dei mabani se wasaknagi bane aduna Dr. Jodhachandragi magi keno hujiki aina pajakraba akonbada iramba thaja chanugi magi sayonduga hairap yam tusanaba budi natraga su adumaina sayonse adumaina leigiba adi mapoktuda mana wasaknagiba ko nangna thoina wangna chakhi haidana thibi ko aina keno tawge aidi thibi haina poklau aduga aina khamaga lehawiyena khamba oina poke kakaina yamna kalpanagi sahityagi kalpana siga historically haigadra adugi kangleironduga chasanaraga thongiba adugumba ni aduna kading thangjanbaga tonu laijing lembiga anigi wari pajage ai laik tudi amtang thijagi ai laik thiba matsangi advaita kanagumana leibiraga so adum aingonda ibirakpada ai yam thagasaga na masi archive ta masi library se yam tan yang khatsage
aduga tabiribana masigi poem sigi lyric si leibiragadi amutang share tawbirau khoi myam thigatminarakanda paminasi khaminasi the archive the yaubra haiduso ay amtang yankhatjarake adagi Stavinia na Kaching district ki manung chana leiba wapkai di thauram asibu yengjari pung kayada oidoina che na hangbirai tonu laijing lembisi aina khara paba horame ado wahi wata khara lui imana phabira gadi tabada yamna nungaigani haina ibirai ariba yauba aduna wasi ta akhoi ta da se amtang loi sangisi aduga mathang lai ju phangaga ai so amtang kano tawje tonu laijing lembi se masigi sitanen nabadi Chandra Singh Hawaibamna ibiramba 1983 da masi na mu different author ni aduga tonu laijing lembi ki maramda ibiramba larik amati archive ta lay masi page 101 oiba larik ni ado masigi copy simati aina tonu laijing lembi se yamna masigi maramda ibiramba larik yam laire Bormani Singh na ibiramba masu laire adune aina tonu laijing lembi se aigi mingsi aigi Monica ingudam haina akoi babana gaga imaga nadi English ki maming thonbirame do akoi ki abok great grandmother sina aise tonu ina kaure aduna aina hangba kanda tonu laijing lembi si ki damana kau khibajani ada aina mai maram dadi kya khangdaba do kayam di nungsiba mamingse adune Okay, Farooq Khan na maitai mayek tadi lai hairi ado maitai mayek sina mo koi mana mo Bengali script ta paaba adugi gap tu dane koi na audio da sagalai se aduna Farooq Khan gi da lairagadi English ai iraga amtang thage thabirone ngona ai yam yeninge koi yengo Farooq Khan amtang yengbiro keno share tawbiro Vivekananda na good morning ima iche haina ibirai sumain tawdana yamna akoi ayung antasida mi yamdragasu mani da su leire hairi aingonda lekhibani thibada darkar lai mani adudi amta thibirose amta aigi abokna kawbiramba minga reference tawraga madu amtang akoi mana lariksi stock up tawraga maduna mathangida mo pabinaba adudi warisi yam nungairi imana ngasigi pabasida kari khanbi summarize tawraga image wakhalong amtang share tawbiro khoi myam kainadringaida kainoni aigi akhoi ta da si aina lifetime da khoi laman khudon kadi bhau di pa howe ba aise khudon yam mamangda aduga kaino second world war gi do base tawani pabungi asumba laise adagi kainosina akhoi laman sina adum akhoi singa tamrodi mari aduga mi amabu kanba aduga singi missingsina yamna kaino oiba hujisu adum oiribani aduman gaba mangirba ka how far matamdugi singi missingsiga taminiga nuksina baduga ngasigi mari siga dikara kitang khenare suai tawjana yam phajana pabungi khudol sida Gokul Bihari kauba manayaktu Gokul Bihari kaubani asmai tawjana mathang yelakpasina akhoi ta da si yawrapada akhoi ta da si pa adriba sina ahanba oidoini aina madu paramde karigino ba ai khangdre aduna mana akhoi ta da sida utise yamna nasiba mase ai wari ga si amana riba mabuk na ga yoglakpa kain haidok tabi almanga tawba amakha suddenly aingonda yamna kai haini miyamda aina morality magi morality asmati wangi marambi angang anina magi struggle tawpa ma leire aduga kanagumba mapa amana matu hindomdoineba hindomaga hanna yengdabi ama taweba khoi metai chanabida hanna yengdabi se masidaneba kaise khoigi blood relation kaise kaita khalak taba kai ma thawa madagi na tara
ꯀꯩꯒꯨꯝꯕ ꯑꯃꯗꯒꯤ ꯌꯦꯡꯗꯕꯤ ꯑꯗꯨꯒ ꯊꯃꯣꯏꯁꯦ ꯀꯜꯂꯕ꯭ꯔꯥꯁꯨ ꯀꯟꯗꯕꯤ ꯀꯟꯗꯕ꯭ꯔꯥꯁꯨ ꯍꯦꯛꯇ ꯅꯨꯡꯗꯩ ꯍꯦꯟꯕꯤ ꯑꯗꯨꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯁꯐꯔ ꯇꯧꯍꯧꯔꯤꯁꯤꯗꯤ ꯄꯤꯛꯏꯕ ꯑꯉꯥꯡ ꯑꯅꯤꯗꯣ ꯑꯗꯨꯅ ꯁꯐꯔ ꯇꯧꯕꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯇꯧꯒꯦꯕꯨ ꯃꯕꯣꯛꯁꯤꯅ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯀꯩꯗꯧꯕ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯂꯣꯏꯅꯃꯛ ꯋꯥꯔꯤꯁꯦ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤꯕꯨ ꯂꯩ ꯍꯥꯏꯕ ꯌꯥꯏ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯁꯨ ꯃꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯈꯟꯕ ꯍꯥꯏꯗꯤ ꯃꯄꯥꯁꯤꯅ ꯃꯆꯥꯁꯤ ꯅꯨꯡꯁꯤꯔꯀꯥꯟꯗ ꯔꯤꯌꯦꯜꯅꯤꯀꯣ ꯍꯥꯏꯁꯦ ꯑꯗꯨꯒ ꯍꯦꯛꯇ ꯌꯦꯡꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯨꯝꯗ ꯄꯨꯔ ꯆꯠꯈꯤꯕ ꯃꯃꯥꯗꯨꯅꯁꯨꯅꯦ ꯃꯆꯥꯁꯦ ꯁꯨꯡꯌꯦꯡ ꯌꯦꯡꯗꯕ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯍꯥꯔꯇꯦꯠ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯨꯝꯕꯁꯦ ꯂꯩꯕꯁꯤ ꯌꯥꯝ ꯅꯩꯅꯅꯤꯡꯉꯤ ꯃꯔꯝꯗꯤ ꯏꯔꯝꯃꯤꯁꯤ ꯌꯥꯝ ꯐꯖꯅ ꯔꯤꯌꯦꯂꯤꯁꯇꯤꯛꯇ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯔꯣꯝꯗ ꯄꯨꯊꯣꯛꯑꯒ ꯏꯕꯅꯦꯅ ꯑꯩꯅ ꯂꯧꯏ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯂꯥꯏꯐꯇꯅꯦ ꯃꯁꯤ ꯑꯩꯅ ꯎꯕ ꯐꯥꯎꯕꯗ ꯋꯥꯔꯤ 100ꯗꯒꯤ ꯍꯦꯜꯂꯝꯒꯅꯦꯕ ꯑꯉꯥꯡ ꯀꯌꯥ ꯋꯥꯅ ꯃꯥꯏ ꯃꯄꯥꯁꯤꯅ ꯄꯣꯛꯑꯝꯃꯒꯅꯦ ꯑꯉꯥꯡꯁꯦ ꯑꯩꯉꯣꯟꯗꯒ ꯂꯥꯛꯄ ꯌꯥꯎꯏ ꯑꯩꯗꯤ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯀꯟꯁꯣꯜ ꯇꯧꯕꯤꯕ ꯀꯩꯗꯧꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯈꯔ ꯇꯧꯕꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯗꯅ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯊꯥꯒꯠꯇꯅ ꯈꯣꯠꯀꯠꯇꯅ ꯑꯩ ꯉꯔꯥꯡ ꯆꯦꯅꯦꯜ ꯑꯃꯁꯨ ꯌꯦꯡꯉꯤ ꯌꯥꯝ ꯐꯖꯩ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯣꯏ ꯋꯥꯈꯜ ꯃꯥꯟꯅꯕ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯅꯨꯄꯤꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯁꯤ ꯀꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛꯁꯦ ꯁꯪꯉꯛꯇꯕ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯑꯩ ꯑꯗꯨꯅ ꯑꯣꯠꯂꯦ ꯑꯗꯥ ꯑꯣꯠꯂꯦ ꯀꯥꯏꯅ ꯇꯧꯔꯒ ꯃꯁꯤ ꯌꯥꯝ ꯂꯥꯛꯑꯦꯕ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯃꯇꯝꯗꯁꯨ ꯍꯥꯏꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯈ꯭ꯔꯕ ꯃꯄꯥ ꯑꯃꯅꯀꯣ ꯃꯆꯥꯁꯦ ꯀꯔꯤꯝꯇ ꯌꯦꯡꯕꯤꯗꯕ ꯑꯗꯨꯒ ꯃꯆꯥꯁꯤꯅ ꯐꯤ ꯄꯤꯌꯨꯒ ꯍꯥꯏꯔꯨꯕꯗ ꯃꯣꯔꯥ ꯑꯃ ꯊꯣꯝꯃꯛꯄ ꯑꯗꯩ ꯑꯉꯥꯡꯁꯤꯅ ꯇꯝꯃꯗꯣꯏꯅꯤꯀꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯃꯄꯥꯁꯤꯒꯤ ꯑꯇꯣꯞꯄ ꯃꯆꯥꯗꯣ ꯏꯃꯨꯡꯗ ꯐꯨꯕ ꯑꯗꯨꯒ ꯃꯣꯔꯥꯁꯤ ꯊꯥꯔꯝꯃꯤ ꯍꯥꯏ ꯃꯄꯥꯁꯤꯅ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯄꯥꯗ ꯃꯥꯁꯦ BSc ꯅꯔꯁꯤꯡ ꯇꯝꯕꯗ ꯊꯕꯛ ꯑꯃ ꯋꯥꯅꯣꯝꯕꯗ ꯂꯥꯛ 3 ꯆꯪꯉꯦ ꯑꯗꯣ ꯃꯥ BSc ꯅꯔꯁꯤꯡꯁꯦ ꯌꯥꯝ ꯋꯥꯅ ꯂꯣꯏꯌꯦꯕ ꯑꯗꯨꯒꯅꯦ ꯊꯕꯛꯁꯤꯝꯇꯗꯤ ꯋꯥꯅꯣꯝꯅꯕ ꯕꯕꯥ ꯅꯪ ꯄꯩꯁꯥꯁꯦ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯆꯠꯄꯁꯤꯗ ꯃꯗꯨꯗ ꯇꯧꯔꯛꯄ ꯁꯤꯟꯒꯗꯨꯗꯤꯅꯦ ꯔꯤꯌꯦꯂꯤꯁꯇꯤꯛꯅꯤꯀꯣ ꯍꯥꯏꯁꯦ ꯅꯨꯄꯤꯃꯆꯥꯁꯤ ꯂꯥꯛꯏꯅꯦ ꯑꯩ ꯅꯥꯛꯇ ꯑꯗꯨꯒꯅꯦ ꯃꯥꯅ ꯋꯥꯔꯤ ꯂꯤꯔꯔꯤꯅꯦ ꯑꯩ ꯃꯁꯛꯇꯤ ꯈꯪꯗ꯭ꯔꯒ ꯈꯣꯡꯒꯨꯜ ꯂꯤꯔ ꯂꯥꯛꯏꯅꯤ ꯑꯗꯨ ꯆꯥꯛꯃꯟꯗꯅꯀꯣ ꯑꯗꯒꯤ ꯑꯩꯅ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯃꯤꯁꯦ ꯅꯉꯣꯟꯗ ꯍꯦꯟꯅ ꯋꯥꯕ ꯌꯥꯝ ꯂꯩꯕꯅꯤ ꯈꯣꯠꯄꯅꯤꯅ ꯑꯗꯨꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜꯗꯤ ꯇꯧꯒꯦ ꯍꯥꯏꯕꯕꯨ ꯑꯩ ꯃꯣꯏ ꯄꯨꯟꯁꯤꯗꯨ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯁꯣꯛꯃꯦꯅꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛꯇꯝ ꯆꯠꯂꯝꯗꯥꯏꯗ ꯃꯄꯥꯅ ꯃꯃꯥꯏꯗ ꯈꯨꯄꯥꯡ ꯊꯥꯔꯛꯄ ꯑꯗꯩ ꯑꯉꯥꯡꯗꯨꯅ ꯗ꯭ꯔꯒ ꯆꯥꯁꯤꯟꯕ ꯑꯗꯩ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯃꯩꯇ꯭ꯔꯕꯥꯛꯀꯤ ꯑꯦꯔꯤꯌꯥꯁꯤꯗ ꯊꯣꯛꯏꯕ ꯋꯥꯔꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯥꯗꯁꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯃꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯕ ꯑꯃꯗꯤ ꯀꯔꯤꯒꯤꯅꯣꯗ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯑꯩꯒꯤ ꯆꯨꯝꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯩꯅ ꯏꯆꯥ ꯑꯃ ꯄꯣꯛꯑꯒꯗꯤ ꯑꯩꯅ ꯏꯆꯥ ꯑꯃ ꯌꯣꯛꯎꯔꯒꯗꯤ ꯑꯩꯗꯤ ꯌꯣꯛꯄꯁꯨ ꯄꯣꯛꯄꯁꯨ ꯆꯞ ꯃꯥꯟꯅꯩ ꯖꯒꯠꯀꯤ ꯃꯕꯨꯡ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯁꯦ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯗꯦꯕꯀꯤ ꯕꯁꯨꯗꯦꯕꯅ ꯄꯣꯛꯑꯒ ꯅꯟꯗ ꯖꯁꯣꯗꯥꯅ ꯌꯣꯛꯏꯕꯅꯦꯕ ꯌꯣꯛꯏꯕ ꯃꯆꯥꯁꯦ ꯃꯆꯥ ꯑꯣꯏꯅ ꯑꯗꯨꯝ ꯌꯣꯛꯑꯀꯥꯟꯗ ꯖꯒꯠꯀꯤ ꯉꯁꯤ ꯆꯪꯖꯐꯝ ꯑꯣꯏꯔꯤꯕ ꯏꯁꯣꯔꯁꯨ ꯑꯣꯏꯔꯛꯏꯅꯦꯕ ꯑꯗꯨ ꯉꯁꯤꯒꯤ ꯖꯒꯠꯇꯗꯤ ꯀꯂꯤꯅ ꯀꯟꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯃꯆꯥ ꯑꯄꯣꯛꯄꯁꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯎꯔꯦ ꯑꯗꯒꯤ ꯃꯆꯥ ꯑꯌꯣꯛꯄꯁꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯎꯔꯦ ꯄꯥꯞꯀꯤ ꯂꯩꯕꯥꯛ ꯑꯣꯏꯔꯛꯑꯅꯤ ꯈꯔ ꯂꯩꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯦ ꯁꯅꯥ ꯂꯩꯕꯥꯛꯁꯤ ꯄꯛꯇ꯭ꯔꯕ ꯍꯧꯖꯤꯛꯐꯥꯎ ꯈꯔ ꯄꯛꯂꯛꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯩꯅ ꯄꯤ ꯇꯥꯡꯒꯩ ꯁꯛꯏꯁꯦ ꯑꯗꯨꯅ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯅ ꯁꯤꯒꯤ ꯁ꯭ꯀꯨꯜ ꯑꯃ ꯂꯤꯡꯈꯠꯁꯤꯔꯐꯥꯎ ꯈꯜꯂꯦ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯔꯗꯤ ꯈꯤꯇꯪ ꯀꯟꯁꯜ ꯇꯧꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯦ ꯆꯥꯎꯈꯠꯂꯛꯄꯗ ꯃꯣꯏ ꯃꯔꯥꯏꯕꯛꯇꯨꯒꯤꯗꯃꯛꯇ ꯃꯣꯏꯅ ꯋꯥꯕ ꯀꯞꯄ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯏꯕꯅ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯒꯁꯨ ꯇꯤꯟꯅꯔꯦ ꯄꯥꯕꯨꯡꯁꯦ ꯑꯩꯅ ꯑꯩꯒꯤ ꯃꯤꯠꯇ ꯂꯥꯁꯇ ꯎꯕꯗꯅꯦ ꯀꯥꯃꯨꯡ ꯂꯩꯀꯥꯏꯔꯣꯝꯗꯩ ꯊꯣꯛꯂꯛꯑꯒ ꯑꯩꯅ ꯒꯥꯔꯤ ꯊꯧꯒꯠꯄ ꯑꯗ ꯃꯥꯁꯤ ꯐꯩꯖꯣꯝ ꯁꯦꯠꯂꯦ ꯑꯗꯨꯒ ꯀꯩꯅꯣ ꯋꯥꯁꯄꯥꯠꯀꯨꯝꯕ ꯑꯃ ꯂꯤꯠꯂꯒ ꯀꯩꯅꯣꯗꯒꯤ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯃꯇꯝꯗꯨꯗ ꯃꯥ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯁꯦ ꯑꯩ ꯂꯥꯏꯔꯤꯛ ꯑꯣꯏꯅꯗꯤ ꯐꯪꯗ꯭ꯔꯤꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃ ꯐꯣꯡꯕꯒꯤ ꯃꯇꯥꯡꯗꯨꯗꯅꯤ ꯑꯩ ꯄꯥꯕꯨꯡꯁꯦ ꯎꯈꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯎꯈꯤꯗ꯭ꯔꯦ ꯈꯔ ꯂꯩꯔꯒ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯨꯛꯀ ꯄꯥꯕꯨꯡꯒꯤ ꯑꯥꯠꯃꯥꯅ ꯁꯔꯒꯒꯤ ꯂꯩꯀꯣꯜꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯅꯕ ꯄꯥꯕꯨꯡꯒꯨꯝꯕ ꯀꯌꯥ ꯄꯣꯛꯂꯛꯇꯅ ꯃꯅꯤꯄꯨꯔꯒꯤ
ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯂꯩꯔꯤꯕ ꯑꯃꯣꯠ ꯑꯀꯥꯏ ꯄꯨꯝꯅꯃꯛ ꯆꯥꯝꯊꯣꯛꯄ ꯑꯃꯨꯛ ꯍꯟꯅ ꯉꯝꯕꯤꯔꯛꯎ ꯍꯥꯏꯅ ꯑꯩꯅ ꯏꯁꯣꯔꯗ ꯈꯣꯏꯔꯝꯖꯔꯤ ꯏꯆꯦ ꯍꯥꯏꯖꯔꯒ ꯑꯩꯍꯥꯛꯅ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯈꯣꯏꯔꯝꯖꯔꯤ ꯄꯤꯛꯆꯔ ꯑꯁꯤ ꯑꯃꯨꯛꯇꯪ ꯑꯩ ꯎꯠꯆꯔꯛꯀꯦ ꯃꯁꯤꯒꯤ ꯄꯤꯛꯆꯔ ꯑꯁꯤ ꯑꯩꯈꯣꯏ ꯈꯣꯏꯔꯝꯃꯤꯟꯅꯔꯒ ꯉꯁꯤꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯍꯌꯦꯡꯗ ꯑꯃꯨꯛ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯇꯥꯗꯒꯤ ꯃꯈꯥ ꯇꯥꯕꯁꯤ ꯏꯃꯥꯅ ꯄꯥꯕꯤꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯏꯕ ꯍꯤꯖꯝ ꯒꯨꯅꯣꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ